ꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯄꯥꯏꯕꯨꯡꯉꯣ ꯑꯆꯠ ꯆꯠꯇ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯅꯍꯥꯛꯅ ꯈꯪꯗꯕ ꯉꯝꯗꯕ ꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦꯗꯣ ꯉꯁꯤ ꯍꯥꯏꯕ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯇꯣꯜꯂꯕ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯈꯨꯌꯥꯈꯥꯗ ꯈꯨꯔꯨꯝꯖꯔꯤ ꯅꯍꯥꯛꯇꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯂꯪꯖꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯨꯕ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯨꯅ ꯑꯐ ꯌꯥꯏꯐꯕꯇ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯈꯟꯅ ꯅꯩꯅꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯁꯤꯡ ꯑꯗ ꯌꯦꯛ ꯁꯂꯥꯏꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯛ ꯁꯂꯥꯏꯁꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯈꯣꯠꯈꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯑꯥꯔ ꯀꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯥꯔ ꯀꯦ ꯍꯥꯏꯕꯁꯤ ꯌꯨꯝꯅꯥꯛꯂꯥ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯤ ꯄꯨꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁꯔꯨꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯨꯝ ꯑꯣꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯨꯌꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕꯒꯤ ꯁꯔꯨꯛ ꯈꯔ ꯑꯩꯈꯣই ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯗꯦꯠ ꯀꯣ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯀꯣ ꯑꯩꯈꯣꯏꯅ ꯃꯤꯔꯣꯟꯁꯦ ꯁꯨꯝ ꯇꯝꯃꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯔꯣꯟꯁꯦ ꯈꯪꯉꯨꯗꯗꯅ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯅꯦꯅ ꯁꯨꯝ ꯂꯧꯔꯒ ꯂꯩꯔꯨꯕ ꯈꯪꯉ ꯃꯤꯀꯨꯞꯇꯗꯤ ꯑꯉꯛꯄꯅꯤꯍꯦ ꯍꯥꯏꯕꯗꯣ ꯏꯁꯥꯗ ꯍꯦꯛ ꯐꯥꯎꯕꯒꯨꯝꯕꯀꯣ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯣꯔꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯦ ꯑꯣꯏꯔꯒ ꯃꯤꯒꯤ ꯑꯣꯏꯔꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦꯀꯣ ꯃꯁꯤ ꯃꯌꯥꯡꯒꯤ ꯃꯔꯣꯟꯅꯤ ꯍꯤꯟꯗꯤ ꯂꯣꯟꯅꯤ ꯑꯩꯈꯣꯏꯒꯤꯗꯅ ꯅꯤꯡꯁꯥ ꯍꯣꯟꯕꯒ ꯍꯥꯏꯀꯣ ꯅꯤꯡꯁꯥ ꯍꯣꯟꯕ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯝꯕ ꯇꯔꯃꯤꯅꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯃꯍꯥꯛꯀꯤ ꯋꯥꯍꯟꯊꯣꯛꯁꯤꯡ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯁꯦ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯠꯀ ꯍꯥꯏꯁꯦꯀꯣ ꯃꯁꯤ ꯀꯔꯤꯅꯣ ꯅꯣꯡꯁꯤꯠ ꯀꯥꯟꯅ ꯂꯩ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯇꯥꯏꯕꯪꯃꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪꯃꯤ ꯍꯥꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯃꯤ ꯀꯧꯔꯤꯕꯅꯣ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯏꯪꯂꯤꯁ ꯍꯥꯏꯒ ꯗꯤꯛꯁꯅꯥꯔꯤ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯂꯣꯟꯅꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯑꯣꯛꯁꯐꯣꯔꯗ ꯗꯤꯛꯁꯅꯥꯔꯤ ꯂꯩꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯋꯥꯍꯟꯊꯣꯛ ꯃꯅꯤꯄꯨꯔꯤꯅ ꯃꯅꯤꯄꯨꯔꯤꯗ ꯃꯤꯇꯩꯂꯣꯟꯅ ꯃꯤꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯏꯪꯂꯤꯁꯅ ꯏꯪꯂꯤꯁ ꯇꯨ ꯏꯪꯂꯤꯁ ꯗꯤꯛꯁꯅꯥꯔꯤ ꯂꯩꯗꯅꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯇꯩꯂꯣꯟꯅ ꯃꯤꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯗꯤꯛꯁꯅꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯌꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯝꯃꯤꯕꯁꯤꯡ ꯑꯁꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯔꯤꯕ ꯂꯣꯟ ꯃꯌꯥꯝ ꯑꯣꯏꯈꯤꯗꯅ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯌꯥ ꯑꯃ ꯍꯦꯛ ꯄꯥꯕ ꯃꯇꯝꯗ ꯍꯥꯏꯕ ꯑꯔꯤꯕ ꯂꯣꯟ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯑꯔꯤꯕ ꯂꯣꯟ ꯑꯗꯨꯗ ꯌꯥꯎꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯗꯨ ꯈꯪꯕ ꯉꯝꯃꯔꯣꯏ ꯄꯥꯔꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕꯗꯤ ꯃꯍꯩ ꯆꯥꯕ ꯐꯪꯉꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯃꯤꯇꯩ ꯋꯥꯍꯩ ꯑꯁꯤ ꯃꯤꯇꯩ ꯋꯥꯍꯩꯅ
ꯂꯣꯟꯗ ꯍꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯗꯤꯛꯁꯅꯥꯔꯤ ꯄꯨꯊꯣꯛꯄꯒꯤ ꯇꯉꯥꯏ ꯐꯗꯕꯗꯣ ꯍꯧꯖꯤꯛꯁꯦ ꯇꯉꯥꯏ ꯐꯗꯅ ꯂꯥꯛꯂꯕ ꯃꯇꯝꯅꯤꯀꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯏ ꯅꯤꯡꯅ ꯑꯁꯨꯞꯄ ꯁꯤꯡꯊꯥꯂꯣꯟ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯄꯨꯌꯥꯁꯤꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯏꯌꯦ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯅ ꯑꯁꯨꯞꯄ ꯅꯪꯕꯨ इखुत ꯇꯔꯥꯃꯛꯅ ꯈꯨꯂꯨꯝꯅ ꯏꯁꯜꯂꯛꯀꯦ ꯇꯥꯊꯤ ꯄꯤꯎꯅꯣ ꯍꯩ ꯍꯥ ꯃꯄꯨ ꯁꯤꯇꯄ ꯅꯪꯕꯨ ꯄꯨꯛꯅꯤꯡꯒꯤ ꯆꯤꯛ ꯌꯧꯅ ꯈꯨꯂꯨꯝꯅ ꯏꯆꯠꯀꯦ ꯍꯩ ꯍꯥ ꯃꯄꯨ ꯁꯤꯇꯄ ꯀꯧꯄ ꯂꯥꯏ ꯅꯪꯕꯨ ꯊꯣꯏꯄ ꯅꯪ ꯀꯨꯝꯄ ꯂꯥꯏ ꯑꯃ ꯂꯩꯇꯦ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯈ꯭ꯔꯦꯀꯣ ꯏꯆꯜꯂꯛꯀꯦ ꯍꯥꯏꯕꯗꯤ ꯏꯖꯔꯛꯀꯦ ꯍꯥꯏꯕꯅꯤ ꯁꯤꯗꯤ ꯂꯣꯟꯗꯣ ꯑꯔꯤꯕ ꯑꯣꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯁꯤꯅ ꯀꯃꯥꯏꯅꯗꯒꯤ ꯆ ꯍꯥꯏꯕꯁꯦ ꯆꯤꯟꯗꯨꯅ ꯃꯍꯨꯠ ꯁꯤꯟꯒꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ 53 ꯑꯁꯤꯗ ꯃꯍꯨꯠ ꯁꯤꯟꯕ ꯇꯥꯔꯗꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯅ ꯖ ꯒꯣ ꯖꯝ ꯔꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯃꯌꯦꯛ ꯈꯔ ꯑꯁꯤ ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯦꯛꯁꯤꯡꯁꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯃꯗꯨꯅ ꯂꯣꯟꯁꯦ ꯂꯣꯟꯊꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯇꯅ ꯏꯖꯔꯛꯀꯦ ꯍꯥꯏꯕꯅꯤ ꯏꯖꯔꯛꯀꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯪꯂꯤꯁꯇ ꯔꯥꯏꯠ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯨꯅ ꯏꯆꯜꯂꯛꯀꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯅꯤ ꯅꯁꯦ ꯇꯥꯊꯤ ꯄꯤꯎꯅꯣꯒ ꯍꯥꯏꯁꯦ ꯇꯥꯊꯤ ꯕꯤꯒꯅꯣ ꯍꯥꯏꯕꯅꯦꯕ ꯑꯁꯦꯡꯕꯩꯗꯤ ꯀꯣ ꯋꯥꯔꯧꯕ ꯂꯩꯕꯤꯒꯅꯨ ꯑꯁꯥꯎꯕ ꯂꯩꯕꯤꯒꯅꯨ ꯏꯖꯔꯛꯀꯦ ꯍꯥꯏꯕꯅꯤ ꯑꯁꯨꯃꯥꯏꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯩ ꯑꯁꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯑꯁꯨꯞꯄꯁꯦ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯈꯪꯃꯤꯟꯅꯁꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯊꯛꯀ ꯈꯥꯒ ꯇꯥꯏꯅꯕ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯊꯛ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯇꯤꯌꯥ ꯃꯊꯛꯁꯦ ꯈꯥ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯊꯛꯀ ꯈꯥꯒ ꯑꯅꯤꯒꯤ ꯃꯔꯛꯁꯤꯅꯤꯀꯣ ꯊꯛꯀ ꯈꯥꯒ ꯇꯥꯏꯅꯕ ꯍꯥꯏꯁꯦ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯏꯅꯕꯗ ꯄꯥꯟꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯀꯧꯏ ꯀꯣ ꯑꯅꯤꯁꯤ ꯃꯔꯛꯇ ꯇꯥꯏꯅꯕꯗ ꯄꯥꯜ ꯍꯥꯏꯕꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯀꯧꯏ ꯇꯥꯏꯕꯪ ꯄꯥꯟꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯂꯩꯔꯤꯕ ꯀꯣ ꯃꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯀꯧꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯃꯁꯤ ꯂꯩꯖ ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯅꯤꯡꯁꯥ ꯄꯣꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯅꯤ ꯁꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯀꯣ ꯃꯈꯥꯗ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯊꯋꯥꯏꯅ ꯍꯛꯆꯥꯡꯁꯦ ꯍꯛꯆꯥꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯍꯥꯏꯕꯅꯤꯀꯣ ꯍꯧꯖꯤꯛꯅ ꯍꯛꯆꯥꯡ ꯀꯌꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯆꯪꯕ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠꯁꯤꯡ ꯄꯨꯡ ꯀꯌꯥ ꯄꯥꯜꯂꯝꯂꯒ ꯅꯨꯡꯁꯤꯔꯕ ꯆꯥꯟꯅꯅ ꯂꯣꯏꯅꯖꯔꯝꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯇꯦꯡꯕꯥꯟꯕ ꯃꯄꯨꯒꯤ ꯈꯝꯅꯨꯡ ꯂꯝꯕꯤꯗ ꯆꯠꯈꯤ ꯍꯥꯏꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯊꯋꯥꯏꯅ ꯍꯛꯆꯥꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯊꯋꯥꯏ ꯂꯩ ꯍꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯊꯋꯥꯏꯁꯤꯒ ꯍꯛꯆꯥꯡꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯁꯤꯔꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤ ꯍꯥꯏꯕꯅꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯀꯣ ꯁꯤꯗ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯕ ꯌꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕ ꯄꯨꯌꯥꯅꯤ ꯃꯁꯤꯒꯤ ꯄꯨꯌꯥ ꯑꯁꯤꯅ ꯌꯥꯎꯔꯤꯕꯁꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯍꯥꯏꯕꯗꯨ ꯁꯤꯗꯩ ꯍꯧꯔꯕꯅꯤꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯌꯦꯛ ꯁꯂꯥꯏ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟꯒꯤ ꯃꯅꯨꯡ ꯆꯟꯗꯦ ꯀꯣ ꯑꯗꯨꯒ ꯁꯤꯗꯗꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯧꯔꯕꯅꯤ ꯃꯤꯑꯣꯏꯕꯁꯦ ꯁꯤꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯑꯍꯟꯈꯩꯅ ꯍꯥꯏꯕ ꯂꯩ ꯃꯍꯥꯛ ꯑꯁꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯅꯤ ꯁꯤꯔꯒꯗꯧꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯇꯝꯗꯣ ꯊꯦꯡꯊꯍꯟꯕ ꯉꯝꯃꯤꯒ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤꯁꯦ ꯁꯤ ꯂꯥꯏꯑꯣꯟꯒꯤ ꯃꯅꯨꯡ ꯆꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯂꯣꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯁꯤ ꯄꯨꯌꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯆꯪꯉꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯨꯌꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯥꯏ ꯆꯠꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯅꯥꯏꯕ ꯍꯤꯡꯕ ꯅꯥꯏꯕ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯟꯊꯣꯛ ꯀꯩꯅꯣꯒ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯒꯨꯝꯂꯕ ꯊꯋꯥꯏ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯀꯥꯏꯗꯣꯡ ꯄꯥꯜꯂꯣꯏ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯅꯤꯒꯤ ꯃꯁꯤꯡꯊꯥ ꯄꯥꯡꯅꯅꯕ ꯂꯥꯏꯅꯤꯡ ꯁꯥꯖꯦꯜ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯝꯂꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯤꯔꯕꯗ ꯆꯠꯈꯤꯒꯗꯕ ꯁꯤꯡꯈꯨꯝ ꯂꯝꯕꯦꯟ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯉꯥꯡ ꯅꯤꯡꯊꯧ ꯁꯤꯗꯕꯅ ꯃꯉꯥꯡ ꯏꯒꯤ ꯉꯁꯥꯕ ꯅꯤꯡꯊꯧ ꯀꯧꯕ ꯊꯋꯥꯏ ꯑꯆꯪꯕ ꯏꯄꯨꯗꯧ ꯑꯁꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯃꯗꯨꯗ ꯀꯣ ꯍꯛꯆꯥꯡ ꯑꯅꯤꯒꯤ ꯃꯆꯤꯟꯗ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯤꯃꯛꯀꯤ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯁꯥꯖꯦꯜ ꯇꯧꯕ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟꯒ ꯍꯥꯏꯁꯦꯀꯣ ꯃꯁꯤꯅꯤꯀꯣ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯗꯤ ꯑꯗꯩ ꯄꯨꯟꯁꯤꯔꯣꯜ ꯁꯥꯟꯅꯕꯒ ꯍꯥꯏꯁꯦꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯧꯅ
mangang ningthau haibase sidaba asina mangang igi ngasaba ningthauda haibdi wari una libirami haibani haibdi ngasaba ningthau ase kanano haibase masagi apai yek slai ye khangdadi khangaroi ko dun eni yek slai hana mamangda pathoksa gibto mayam khangmina kedo yek slai mangang slai asigi chana nauda nebo ko ngasaba ningthau haise ko sida apai khangmina ba yabse aduna mangang ningthau asi yengsi noina haipet a reference pige haibdi kamaino kana lake habse mangang ningthau sigi mangang haiba apai ahambada konchen tuktoba ipudo ko pakhang bahai mahaki masani dana mangang luang kuman angom moirang khangan ba salai lesang themna smai tare leise ko angom moirang gan leise aduni machu tare si leise adu machu tare se mai masa ngakani aduna mai masa sing asigi maming duni mangang ga haise ko ana mangang gi mathang tarpa ningthau amagi maming oigedori ne ba ko kumal leire si yengminase ibudo pakhang ba konchin tukthaba leire mathang da jila pakhang ba lila pakhang ba leire lonja pakhang ba leire lalong lolang pakhang ba leire nongdalai pakhang ba leire mangang ningthau le mangang ningthau sini ko ina sinju pathok le yaujak khip to ko sida haise adugum laba thawai amasung thawai gi kaidong pangloi oiriba hoksan anigi masinta pangnaba lining sajel punsirol amadi punsi chengjel lomladuna taibang mioi bana siraba da satkigedoba singkum lamben nungsiba pumnama pu haibi masigi matangda lei wari pumnama se mangang ningthau asina ko sidabana mangang igi ngasaba ningthau jong ko laktoni ko masida wari pumba libirami ada mangang ningthau gi mathangda kana lai leisang len asang ngasaba la adai konsol len la adai laitong len la laitang ba ningthau le ngasa ba ningthau le ko sumaina ningthau ngaktane ba maming sing se ko sidi mayam na hoje haina de ba nongda lai pakhang ba haiba do 33 AD le se si mamang da pala ba ningthau ne ba ko adai apai gi ningthau sing che kayamu kuiro ba gi mamang da leiram ba gi haiba se sini apuna ne ningai ori ba se awna BC ke mamangda leiram ne pagi tanjan la pakhang bang asaba ning thaw adigi hojiki leiba ning thaw mayam sing muju panjaki che ko adugum ba ning thaw sing aduna akoi gi mitai aba puru ase masidagi irai lai nam khangba yale akoi ji ayam nam liraba adum ba puru amano male sida aduni ko ayeng iramuga leiram ne ba lai sing asina akoi che puru poi gidoine apana hayeng Geneva Convention da chatpa matamda akoi gi furup asigi irakdagi kanagumbi amana akhoi mitai lining sanamai lining leije sanamai lining che karino ga haina de kayam dirwa lining no khotna haina singba se akoina mayamangda malemi thakta khangana hona matamda asigumba kaya sing asina akhoi gi di khulai oina sinar kadori ko asumna akhoi gi ngasaba ning thodo loi tam takpire adugum labat taibang mioi bana poklak matamda pangthok lamgadaba punsirol amadi sirwa matamda thawaina singkhum lamben tankibi waribu ngasaba ningthauna salai tareki lining halsingda liduna khamoi yangoi shekning koba puya manghandana thambirami haya puya singi manungsida yawbaduni ngasai ningthau amada chindung wari oina sum liatan sum lakpaduneba paina ngasi khangali baseko asumaina tawdana ngasaba ningthau amuka ngasagi lining halsingda salai tareki ko mangang luang kuma leiba mayam punong sigi lining halsingda lining ahal haibani laibu ning liba halsing lining hal ko lining han nauria phuloga haibise ko mai wahan thokse akodi wahi khudingi amadi wahi amada yawriba syllable khudimaki loina ba wahan thok leibane ba khoise koi mi dei yam no ise sineba awna khona ngaje ji bo haiba wahi sa oiro pi oiro sa wa thapu khudima leisi wahi sing chi loina wahan thok loi leija ba khoise kamaina horo ki wan wahi sing che adoni sidai yengje lining hal gaije lai de nengba adu ahal sing adu lining hal gaije no nauria phulo ga hai chi ko ka saron da leise lining han ga mangoda maming phone bi se na lining han sing tu da mahana libi rami
ꯑꯁꯤꯒꯨꯝꯂꯕ ꯄꯨꯌꯥ ꯑꯁꯦ ꯑꯁꯤꯒꯤ ꯂꯤꯈꯨꯜꯕꯨ ꯑꯄꯣꯏꯅꯅ ꯃꯥꯏꯆꯧꯅ ꯈꯥꯀꯦꯝꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯕꯤꯈꯤ ꯁꯤꯅꯣꯡꯀ ꯈꯔ ꯅꯧꯊꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯅꯛꯁꯜꯂꯦ ꯃꯃꯥꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯂꯤꯔꯝꯕꯗꯤ ꯁꯨꯝ ꯃꯈꯥ ꯁꯨꯝ ꯇꯥꯊꯔꯛꯇꯅ ꯃꯥꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯣꯏꯅ ꯃꯈꯥ ꯇꯥꯊꯔꯛꯄꯗ ꯑꯄꯣꯏꯅꯅ ꯃꯥꯏꯆꯧ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯌꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯄꯣꯏꯅꯅ ꯃꯥꯏꯆꯧ ꯍꯦꯛ ꯍꯥꯏꯔꯕ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏꯁꯦ ꯑꯩꯈꯣꯏꯅ ꯏꯕꯨꯙꯧ ꯈꯣꯡꯅꯥꯡ ꯊꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯨꯙꯧ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯃꯥꯅ ꯄꯤꯔꯝꯕ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯂꯤꯛꯂꯝ ꯂꯤꯈꯨꯟ ꯑꯗꯨꯗ ꯊꯤꯖꯤꯜꯂꯒ ꯍꯨꯝꯖꯤꯜꯂꯒ ꯃꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯀꯥꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯏꯕꯅꯤꯀꯣ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯥꯀꯦꯝꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯤ ꯈꯥꯒꯦꯝꯕ ꯇꯣ ꯁꯤꯗꯁꯨ ꯈꯥꯀꯦꯝꯕ ꯍꯥꯏꯔꯗꯤ ꯑꯅꯤꯁꯤ ꯈꯦꯠꯅꯔꯦꯀꯣ ꯁꯤꯗ ꯀꯅꯤ ꯀꯣꯛꯅꯤ ꯀꯣꯛꯀꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯈꯥꯀꯦꯝꯕ ꯍꯥꯏꯗꯣꯔꯤꯕ ꯍꯧꯖꯤꯛꯇ ꯑꯣꯏꯔꯒꯅ ꯈꯥꯒꯦꯝꯕ ꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯦꯕ ꯒꯣꯛ ꯖꯝ ꯍꯥꯏꯕꯁꯤ ꯂꯩꯇꯦꯕꯀꯣ ꯍꯥꯞꯆꯤꯜꯂꯛꯄꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯤꯈꯤ ꯍꯥꯏꯕꯅꯤꯀꯣ ꯍꯩꯍꯥ ꯃꯤꯡꯈꯩꯒꯤ ꯃꯄꯨꯗꯤ ꯍꯨꯛꯁꯥꯡꯂꯣꯝꯗ ꯆꯪꯗꯨꯅ ꯂꯩꯕ ꯃꯄꯨ ꯑꯗꯨ ꯑꯣꯏꯕꯅꯤ ꯍꯦ ꯅꯤꯡꯊꯧ ꯈꯥꯀꯦꯝꯄꯋꯣ ꯑꯗꯨꯒꯨꯝꯕ ꯃꯄꯨ ꯑꯗꯨꯕꯨ ꯁꯩꯊꯥ ꯃꯄꯨꯡ ꯐꯥꯅ ꯊꯥꯡꯉꯝꯂꯣꯏꯌꯦ ꯈꯖꯤꯛ ꯃꯄꯥ ꯂꯥꯞꯅ ꯁꯤꯡꯊꯥꯖꯔꯨꯕꯅꯤ ꯂꯣꯏꯅꯃꯛ ꯁꯤꯡꯊꯥꯅ ꯌꯥꯝꯅ ꯐꯖꯅ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯈꯔꯗꯤ ꯁꯤꯡꯊꯥꯗꯨꯅ ꯍꯥꯏꯖꯕꯅꯤ ꯀꯣ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯔꯤꯅꯦꯕ ꯏꯕꯨꯙꯧ ꯈꯣꯡꯅꯥꯡ ꯊꯥꯕ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯩꯆꯧ ꯇꯔꯦꯠꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯅꯤꯡꯊꯧꯗ ꯃꯇꯝ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯂꯩꯃꯁꯤꯡꯗ ꯋꯥꯔꯤꯁꯤ ꯂꯤꯗꯅ ꯂꯥꯏꯒꯤ ꯊꯧꯅꯤ ꯊꯧꯔꯥ ꯑꯗꯒꯤ ꯊꯧꯔꯝ ꯀꯌꯥꯁꯦ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯏꯕꯅꯤꯀꯣ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯀꯔꯝꯕ ꯂꯥꯏꯕꯨ ꯈꯨꯔꯨꯝꯒꯗꯒꯦ ꯁꯤ ꯃꯥꯏꯆꯧꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯅꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯧꯗꯥꯡ ꯔꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧꯅ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕ ꯃꯇꯥꯡ ꯃꯌꯥꯝ ꯂꯥꯛꯑꯦ ꯀꯣ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯨꯗꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧꯁꯤꯡꯁꯤꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯋꯥ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯃꯥꯏꯆꯧ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯍꯥꯏꯔꯦ ꯑꯗꯨꯒꯨꯝꯕ ꯂꯝꯍꯣꯏꯒꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯗꯨꯒꯨꯝꯕ ꯅꯣꯡꯆꯨꯞ ꯍꯥꯔꯣꯝꯂꯣꯝꯗꯒꯤ ꯂꯥꯛꯀꯗꯕ ꯃꯤꯌꯥꯟꯁꯤꯡ ꯑꯗꯨ ꯂꯩꯍꯟꯒꯨꯝꯁꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯂꯩꯍꯜꯂꯨꯕꯗꯒꯤ ꯅꯤꯡꯊꯧꯗꯨꯅ ꯅꯝꯗ ꯂꯩꯍꯜꯂꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡꯁꯦ ꯂꯣꯏ ꯎꯔꯦꯕ ꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡ ꯑꯩꯈꯣꯏ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯎꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄ꯭ꯔꯨꯐ ꯇꯧ ꯌꯥꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯄꯨꯌꯥ ꯑꯃꯃꯨꯛ ꯂꯩꯌꯦ ꯃꯁꯤꯒꯤ ꯄꯨꯌꯥꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏ ꯈꯪꯅꯒꯦ ꯍꯥꯏꯔꯒꯅ ꯃꯇꯝ ꯈꯣꯡꯂꯩ ꯇꯥꯛꯄ ꯄꯨꯌꯥ ꯍꯥꯏ ꯃꯁꯤ ꯀꯥꯎꯕ ꯐꯗꯦꯀꯣ ꯀꯥꯎꯐꯗꯦ ꯀꯥꯎꯃꯤꯟꯅꯒꯨꯝꯁꯤ ꯃꯇꯝ ꯈꯣꯡꯂꯩ ꯇꯥꯛꯄ ꯄꯨꯌꯥ ꯍꯥꯏꯗꯤ ꯃꯇꯝ ꯑꯣꯏꯔꯛꯀꯗꯧꯕꯗꯣ ꯈꯣꯡꯂꯩꯅꯤ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯒ ꯃꯐꯝ ꯑꯣꯏꯔꯛꯏꯅꯤ ꯃꯇꯝ ꯑꯣꯏꯔꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠꯅ ꯁꯨꯝ ꯀꯣꯏꯕꯁꯦ ꯈꯣꯡꯂꯩ ꯆꯠꯂꯤꯕꯅꯦꯕ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯟ ꯅꯥꯏꯔꯛꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯥꯏꯔꯛꯏꯅꯦꯕ ꯏꯪꯕ ꯁꯥꯕ ꯊꯣꯛꯂꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕꯗꯣ ꯃꯗꯨꯒꯤ ꯈꯣꯡꯂꯩ ꯇꯥꯛꯄ ꯃꯇꯝꯗ ꯑꯣꯏꯔꯛꯀꯗꯧꯕ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯈꯨꯅꯧꯗꯣ ꯃꯗꯨ ꯇꯥꯛꯄ ꯄꯨꯌꯥꯗꯨ ꯃꯇꯝ ꯈꯣꯡꯂꯩ ꯇꯥꯛꯄ ꯄꯨꯌꯥ ꯍꯥꯏꯔ ꯈꯪꯅꯩ ꯃꯁꯤꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯏꯄꯨ ꯃꯥꯏꯆꯧꯁꯤꯡ ꯑꯁꯤꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯦꯕꯀꯣ ꯁꯤ ꯂꯥꯏꯔꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯄꯨꯌꯥꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯩꯍꯥ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯣꯔ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯁꯤ ꯌꯦꯡꯉꯨꯀꯣ ꯁꯨꯝ ꯍꯩꯅꯈꯤꯕꯗꯣ ꯁꯣꯔ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯤꯡꯁꯥ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯅ ꯅꯤꯡꯁꯥ ꯍꯣꯟꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯍꯣꯜꯂꯤ ꯋꯥꯔꯛꯑ ꯃꯇꯝꯗ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯃꯇꯨꯡꯗ ꯋꯥꯔ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯩꯍꯥ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯀꯣ ꯅꯤꯡꯁꯤꯡꯗꯅ ꯌꯦꯡꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯍꯩ ꯍꯥ ꯍꯥꯏꯕꯅꯦꯕ ꯆꯤꯡꯒ ꯀꯥꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯅꯨꯡꯁꯥꯒ ꯌꯥꯝ ꯁꯥꯕ ꯏꯁꯤꯡꯒ ꯈꯧꯔꯥꯡꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯩ ꯍꯥ ꯍꯥꯏꯕꯅꯦꯕ ꯍꯩ ꯍꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯥ ꯍꯣꯟꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯍꯩ ꯍꯥ ꯃꯤꯡꯈꯩꯒꯤ ꯃꯄꯨꯗꯤ ꯍꯛꯆꯥꯡ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯃꯤꯡꯈꯩ ꯑꯁꯤꯒꯤ ꯃꯄꯨ ꯍꯥꯏꯕꯅꯤꯀꯣ ꯂꯥꯏ ꯑꯗꯨꯅꯤꯀꯣ ꯁꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯦ
mapu hai se kana no god tu ni koi di lai hai sini mapu hai loi koi di maming hai da so ya ko hai ha min khai gi mapu di hoksang da sang du na lei ba mapu adu oi bane hoksang no sang no lei ba du ni ko ona so hon ma tam da khon ja ma tam nang le cha adu ni ko ning sa hon ba do aduna he ning thau khagem pawo hai ni ko adugumba mapu adugu saitha mapung phana thangam loi saitha jaba ngamoi mapung phana saitha ba ngamoi hai bani ko describe to english ta haga yam phajana phajaba wahi wata china dona saitha ba ngamjaroi aina ngamba khar khatan khaji mapa lakna chintha jaru bani ko thawai masak takpa si yengse koi thawai ha se karino mi ne makhong mali pan pane malum thuppa makhai ne malu pan pakki makhai ne pan pakki makhai ne di pan ba makhai hai ni ko hojiki apoi anoba lon da ko wahi munu kauseng halo kakcheng khoya napi singpi achat sataba akangpa kangtapa uwa punna magna singpa ase khaiping ti thawai oilin panne hai bane thawai oi bane hai bane ko sida leiba uwa napi singbi leiba puna maksini ko masi wan thok se mu yemina se mi sa khong le lauriba asita natana napi singbi asat pasu satabasu akang basu kang da basu uwa leiba khibi asi matom tana oi ngam laktuna tongan leinaba yaude haibdi masa matom do koira panate algo masa matom da leiba natte hai bane ko pumna mapu ngai hak leitana masak khong halliba pumna mapu thauliba thawai rel aduna changdun leiba ngaktani haibadi akoi mioi base akoi mioi base chat ise akoi thawai na thauri bane aduna kaksim da su thawai lei paliba jiba akangba kangdawa haibadi uri wari pumna makase masya thawai yawe mahang thauduna leibani na akoi hingli bane gari ama se hingi ha ja karam kana gari je hing doin khangbra thawla kan de hingane ba thawda ta bi tumba sa mane myo je tumba ha je siba pang kham haina da ai ko ani ne haine ko sumi ni se ai da koi ma thawda taw dre science na ha da di sarkar dia no di dam ga yam le gre ko tumi manung da koi kai kai thaw to ko pa haina singba madu physically to di na te da na physically to no hinga kan da hogala kan da sat pa ko ilja mai tha ba sa ba thapa punu ma phiju phijam ba khudumak se masi hingba sing admai to na gari sing siu thauri se makhong na ma ke saka na sien ba horakan ma hingba sing e aduna akhoi gi miyoi ba sina su akhoi ne hing se thawai na thauri bane ko satli ba sing aduna akhoi se thawai na thaudana asumai to dana akhoi hingba leibani masa ma tom ta thawai yaw da hingba ngamde hai bani ko chile hai se pumna mapu ngahak leitana masak hong halliba haibadi akhoi thawai si yaw bani tawli akhona ngahak oyaga hek ama thabak hek toba ngahak leitana ama hek toba thawai se pala bani na tongning ba thabak kaya ama akhoi tongan ba thodang kaya ama lori basini ko pumna mapu thawriba thawai aduna changdo leiba ngaktani mahak leiba dam ta khoina thawduna hingba ngamli bani habni ko thawai sina uri upan akangba phawra sidaba mapuna changduna anoba mapu yawolgi kumhai sanaduna lei haili ahingba dilaina asiba una wana phawda sidaba mapu mahakna sangduna lei haibane ko aduna maduda changaga mahakna sayo langon tawduna haibadi akoina ngasi haisi mioiba habase sumang dilagi platform da karaga akone dela sana gumbani kanana sana leba mapu mana sana adugumba lila makhalam ne haina disini ko adumaina lei haibani mawong masak hongkibatani mangba tabadi leiti haibadi yemo miyoi ba habse sidingai dana mawong ama sir matung an mawong ama natra oidra koi hakchang se adu ma ke manung da leiba thawai di sir matung da su hinga matung da su hong manai hadi thawai hadi si banai di ma ta sung hong oi ko ningsa holiba khaipipu hai ha kowe ko sida yengse mapanta sitlipati nongsit kawe manungta sitlipati nongsit kawe nongsit ne nongsa ne animak ti popa ne animak na puntuna ama oye haipapu lai
ꯂꯩꯕ ꯀꯨꯝꯃꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯄꯥꯅꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯀꯥꯟꯗ ꯄꯣꯄꯥ ꯍꯥꯏꯕꯗꯤ ꯑꯅꯤ ꯑꯅꯤ ꯇꯧꯕ ꯄꯦꯔ ꯄꯦꯔ ꯖꯨꯔꯥ ꯖꯨꯔꯥꯒ ꯍꯥꯏꯕꯗꯤ ꯑꯅꯤꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯅꯤꯡꯁꯥ ꯍꯣꯜꯂꯤꯕ ꯄꯣꯠꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯁꯣꯔ ꯍꯣꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯥ ꯍꯥꯏꯕꯁꯤꯅꯤ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯅꯤꯡꯁꯥ ꯍꯣꯜꯂꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯍꯤꯡꯂꯤ ꯃꯈꯩ ꯍꯩ ꯍꯥ ꯍꯥꯏꯗꯨꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯂꯦꯞꯄ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯖꯤꯕ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯍꯩ ꯍꯥ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯅꯤꯡꯁꯥ ꯍꯣꯟꯕꯗꯨꯅꯤ ꯁꯤꯗ ꯍꯩ ꯍꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯤꯡꯁꯥ ꯍꯣꯟꯕ ꯃꯈꯩꯕꯨ ꯍꯩ ꯍꯥ ꯀꯧꯏ ꯍꯣꯜꯂꯤꯕ ꯅꯤꯡꯁꯥ ꯑꯁꯤꯁꯨ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗꯤ ꯇꯥꯏꯕꯪ ꯊꯋꯥꯏꯕꯨ ꯆꯤꯟꯖꯥꯛ ꯄꯤꯕꯤꯔꯤꯕ ꯇꯥꯏꯕꯪꯒꯤ ꯌꯦꯟ ꯑꯣꯏꯅꯔꯤꯕ ꯅꯣꯡꯕꯨ ꯄꯣꯛꯍꯜꯂꯤ ꯅꯣꯡꯕꯨꯁꯨ ꯄꯨꯗꯨꯅ ꯁꯤꯠꯂꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯠ ꯀꯧꯏ ꯍꯥꯏꯕꯗꯤ ꯍꯩ ꯍꯥ ꯍꯥꯏꯁꯦ ꯅꯨꯡꯁꯤꯠ ꯏꯪꯂꯤꯁꯇꯒꯤꯅ ꯑꯩꯈꯣꯏꯅ ꯑꯦꯌꯔ ꯍꯥꯏꯁꯤꯅꯤꯀꯣ ꯑꯣꯛꯁꯤꯖꯦꯟ ꯑꯦꯌꯔꯗ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦꯗꯅ ꯑꯣꯛꯁꯤꯖꯦꯟꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯩ ꯍꯥ ꯍꯥꯏꯅ ꯍꯣꯟꯗꯣꯛꯄꯗꯁꯨ ꯍꯣꯟꯖꯤꯟꯕꯗꯁꯨ ꯑꯅꯤꯃꯛꯇ ꯁꯤꯖꯤꯟꯅꯩꯕ ꯍꯣꯟꯗꯣꯛꯄꯗꯁꯨ ꯍꯩ ꯍꯥ ꯍꯣꯟꯖꯤꯟꯕꯗꯁꯨ ꯍꯩ ꯍꯥ ꯍꯥꯏꯕꯗꯤ ꯅꯤꯡꯁꯥꯅꯦꯕ ꯑꯅꯤꯃꯛꯁꯦ ꯑꯗꯨꯅ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯠ ꯍꯥꯏꯅ ꯀꯧꯋꯦ ꯀꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯠ ꯀꯧꯏꯅꯣ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗꯅꯤ ꯅꯨꯡꯁꯤꯠ ꯀꯧꯒꯗꯧꯔꯤꯁꯦ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯇꯥꯏꯕꯪ ꯊꯋꯥꯏꯕꯨ ꯆꯤꯟꯖꯥꯛ ꯄꯤꯔꯤꯕ ꯇꯥꯏꯕꯪꯒꯤ ꯌꯦꯜ ꯑꯣꯏꯅꯔꯤꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯌꯦꯜ ꯍꯥꯏꯕꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯦꯟꯅꯤꯡ ꯍꯨꯟꯕ ꯍꯥꯏꯕꯗꯤ ꯌꯦꯟꯅꯤꯡ ꯍꯨꯟꯕ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯃꯅꯥ ꯃꯁꯤꯡ ꯑꯅꯧꯕ ꯄꯥꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯌꯦꯟꯅꯤꯡ ꯍꯨꯟꯕ ꯌꯦꯟ ꯑꯣꯏꯅꯔꯤꯕ ꯅꯣꯡꯕꯨ ꯄꯣꯛꯍꯜꯂꯤ ꯍꯥꯏꯕꯗꯤ ꯅꯣꯡꯁꯨ ꯄꯣꯛꯍꯜꯂꯤ ꯍꯥꯏꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯅꯣꯡꯕꯨꯁꯨ ꯄꯨꯗꯨꯅ ꯁꯤꯠꯂꯤ ꯅꯣꯡ ꯄꯣꯛꯍꯜꯂ ꯃꯇꯨꯡꯗ ꯅꯣꯡ ꯄꯨꯗꯨꯅ ꯑꯃꯨꯛꯀꯁꯨ ꯁꯤꯠꯂꯦꯕ ꯃꯐꯝꯗꯩ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯂꯦꯕ ꯃꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯠ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯩ ꯍꯥꯅ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯌꯥꯎꯔꯤꯕ ꯅꯤꯡꯁꯥ ꯑꯁꯦ ꯃꯁꯤꯕꯨ ꯅꯨꯡꯁꯤꯠ ꯀꯧꯋꯤ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗ ꯂꯩꯕꯁꯤ ꯅꯨꯡꯁꯤꯠ ꯑꯦꯌꯔ ꯁꯤꯅꯤꯀꯣ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯅꯨꯡꯗꯁꯨ ꯅꯨꯡꯗ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗꯁꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯊꯨꯡꯅ ꯁꯤꯠꯂꯤꯕ ꯇꯥꯏꯕꯪ ꯌꯦꯟ ꯆꯣꯡꯍꯜꯂꯤꯕ ꯂꯩꯊꯨꯡ ꯂꯩꯅꯥ ꯃꯄꯥꯟꯗ ꯍꯨꯟꯗꯣꯔꯛꯅꯕ ꯍꯛꯆꯥꯡ ꯀꯌꯥꯠꯄꯨ ꯀꯟꯅꯅꯕ ꯌꯣꯛꯅꯅꯕ ꯍꯛꯆꯥꯡ ꯀꯌꯥꯠꯅꯨꯡꯗ ꯁꯤꯠꯂꯤꯕ ꯅꯨꯡꯒꯤ ꯃꯔꯤꯟ ꯁꯤꯠꯂꯤꯕꯗꯨꯅ ꯅꯨꯡꯁꯤꯠ ꯀꯧꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯁꯨ ꯅꯨꯡꯁꯤꯠꯁꯦ ꯁꯤꯠꯂꯤꯕ ꯅꯤꯡꯁꯥ ꯍꯣꯜꯂꯤꯕ ꯁꯤꯕꯨꯅ ꯀꯩ ꯀꯧꯏ ꯅꯨꯡꯁꯤꯠ ꯑꯃꯅ ꯅꯣꯡꯁꯤꯠ ꯑꯃꯅ ꯅꯨꯡꯁꯤꯠ ꯈꯦꯅꯕꯁꯦ ꯑꯃꯅ ꯃꯄꯥꯟꯗ ꯑꯣꯏꯕ ꯑꯃꯅ ꯃꯅꯨꯡꯗ ꯑꯣꯏꯕ ꯃꯅꯨꯡꯗ ꯑꯣꯏꯕꯁꯤꯅ ꯅꯨꯡꯁꯤꯠ ꯃꯅꯨꯡꯗ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯑꯣꯏꯕꯗ ꯅꯣꯡꯁꯤꯠ ꯑꯗꯨꯅ ꯃꯅꯨꯡꯗ ꯑꯣꯏꯕꯁꯦ ꯃꯁꯤꯅ ꯁꯤꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯠꯂꯤꯕꯅꯣ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯩꯕ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯠꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯥꯁꯨ ꯍꯣꯟꯕ ꯂꯦꯞꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯀꯌꯥꯠ ꯑꯣꯔꯒꯥꯟꯁꯤꯡ ꯑꯁꯦ ꯂꯦꯞꯄꯦ ꯑꯗꯨ ꯂꯦꯞꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯤꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯍꯩ ꯍꯥ ꯌꯥꯎꯗꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯤꯔꯦ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯍꯩ ꯍꯥ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯠꯅ ꯍꯥꯏꯖꯕ ꯋꯥꯅꯤ ꯃꯄꯨꯅꯦꯕ ꯁꯤꯗꯕ ꯃꯄꯨꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏ ꯑꯃꯔꯣꯝꯗ ꯊꯋꯥꯏꯅꯦꯕ ꯑꯗꯨꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯀꯌా ꯑꯃ ꯀꯦꯟꯁꯔꯒ ꯍꯥꯏꯁꯦ ꯃꯅꯨꯡꯗ ꯂꯩꯕ ꯏꯁꯀꯤꯟ ꯃꯄꯥꯟꯗ ꯂꯩꯕ ꯀꯦꯟꯁꯔꯁꯨ ꯂꯩ ꯃꯅꯨꯡꯗ ꯂꯩꯕꯁꯨ ꯂꯩꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯤꯚꯔ ꯁꯦꯔꯣꯁꯤꯁ ꯂꯤꯚꯔꯒ ꯂꯤꯚꯔ ꯀꯦꯟꯁꯔꯒ ꯅꯥꯏ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯕ ꯕꯣꯜ ꯕꯦꯜꯗꯔꯗ ꯅꯥꯕ ꯀꯌꯥ ꯍꯛꯆꯥꯡ ꯀꯌꯥ ꯃꯅꯨꯡꯗ ꯅꯥꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯀꯌꯥꯁꯦ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯁꯤꯠꯂꯒ ꯑꯩꯈꯣꯏꯅ ꯂꯥꯏꯊꯨꯡ ꯀꯌꯥ ꯑꯃ ꯀꯣꯛꯍꯜꯂꯦꯕ ꯑꯗꯨꯅ ꯍꯛꯆꯥꯡ ꯀꯌꯥ ꯃꯅꯨꯡ ꯄꯨꯝꯅꯃꯛꯄꯨ ꯌꯣꯛꯅꯅꯕ ꯍꯥꯏꯕꯗꯤ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯌꯥ ꯃꯅꯨꯡꯗ ꯁꯤꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯔꯤꯟ ꯑꯗꯨꯕꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤꯟꯗ ꯁꯤꯠꯂꯤꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯀꯧꯏ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯡꯒꯤ ꯃꯔꯤꯟ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯀ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯤ ꯅꯨꯡꯁꯥꯒ ꯑꯅꯤ ꯄꯨꯜꯂꯒ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯑꯅꯤꯃꯛꯁꯦ ꯍꯩ ꯍꯥ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯑꯃ ꯃꯄꯥꯟꯗ ꯑꯃ ꯂꯩꯖꯩꯕ ꯑꯅꯤꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯨꯟꯁꯤ ꯀꯧꯋꯦꯕ ꯄꯨꯟꯕ ꯍꯥꯏꯕꯅꯦ ꯄꯨꯜꯂꯒ ꯂꯩ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯗ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯀꯣ
nung amadi pangi nungsit nongsa anina nongsa habina nungsit tuni ko nungsit habina manungi tuni ko nung amadi pangi animak asina punna leira patata taibangna achangba haibadu oi ai sai haijabadu mapanda khakta leiba nungsit manungda khakta leiba nungsit amamam tongana leiba ade ani se pulla kanda punsi kawi haibadi ani se pulla kana mioi ba kai hingba ngammi haibani ko achangbo oi haibadi ahingbo oi haibani achangbogi manungda mapu koba laina kaidongi haibadi mapu koba laina kaidongi haibadi achangbogi mafam aduda lai mana kaidongi haibadi tongduna lei haibani ko mafam duda lei haibani hai ha mingkai ningsapu thoitana kili haisipa hai ha ko pusung amata laye hai ke manung mapanta leipa ani makta tenana laye kali kino hanglapati mapanta leilipa lai atupu yaulo kawe manungta leipa atupu thawai ne thawai ki mingkai ki chengasa kawe haibani ko koi thawai haibise kaino sila kadore hai ha ko waningsa phithup ani asi di amatani ko ai ni so sa hijackre ha ko bon ningsa phithup ani si ai di mapandam nungdama mapandam dei ani si amatani amatana thauram ani tawbani ko nungdam pandama hondokhiba ningsana mapangi mapan taibangda tinna sinki ko hondokhiba haiha haibase masina mapanda tinsinkre asumna mapan thokiba ningsada tongba laibu yaulo kawe ko sima koi kaumina kumsi yaulo haibase mapanda khon hondokhiba haiha haibase yawiba lai ado mapu ado ma ki mam yaulo kawe akoina sida lai se yaman gina ngawra ka doine ko masana sidaba mapu haise mapu singa sigi maming sing adole tonga tonga lain thoga cha maming yam rop sani sana mahi lain ki akoi sana mahi lain tho haise ma ki maming ka se yam khasani ko asmaina lei huksang manung da leiba hai ha koba ningsa singkai phithup anigi mapu oina sathoriba adubuna thawai kawi habi haksangi nungsi manungda siliba masibu thoriba thawai adubuna phithup ningsa singkai adubu sathoriba adubuna ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯀꯧꯏ ꯍꯥꯏꯕꯅꯤꯀꯣ ꯊꯋꯥꯏꯁꯤꯅ ꯃꯅꯨꯡꯗ ꯂꯩꯕ ꯍꯩꯍꯥꯗꯨꯅꯤ ꯃꯄꯥꯟꯗ ꯂꯩꯕꯁꯤꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯌꯥꯎꯂꯧ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯤꯡꯈꯩꯅ ꯆꯦꯡꯉꯥꯆꯥ ꯀꯧꯏ ꯍꯥꯏꯕꯅꯤ ꯃꯤꯡꯈꯩ ꯍꯥꯏꯕ ꯑꯃ ꯁꯤꯗ ꯂꯩꯔꯤꯁꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯏꯁꯦ ꯑꯗꯨꯅ ꯊꯋꯥꯏ ꯍꯥꯏꯕꯁꯤꯒ ꯆꯦꯡꯉꯥꯆꯥ ꯍꯥꯏꯕꯁꯤꯒ ꯑꯃꯠꯇꯅꯦꯕ ꯀꯣ ꯃꯤꯡꯈꯩ ꯃꯤꯡꯂꯦꯟ ꯀꯣ ꯃꯤꯡꯂꯦꯟ ꯍꯥꯏꯕꯁꯤꯅ ꯃꯤꯡꯒꯤ ꯈ꯭ꯋꯥꯏ ꯃꯀꯣꯛꯇꯣ ꯈꯪꯕ꯭ꯔꯥ ꯃꯤꯡꯂꯦꯟ ꯊꯣꯟꯕꯒ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯟ ꯍꯦꯛ ꯄꯜꯂꯕ ꯑꯗꯨꯃ ꯀꯥꯎꯕꯤꯔꯅꯨ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯆꯤꯞ ꯍꯥꯏꯕ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯆꯦꯡꯉꯥꯆꯥ ꯀꯧꯏ ꯊꯋꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯦꯡꯉꯥꯆꯥ ꯀꯧꯏꯁꯦ ꯀꯥꯎꯃꯤꯟꯅꯒꯨꯝꯁꯤꯀꯣ ꯌꯥꯎꯂꯧꯅꯦ ꯆꯦꯡꯉꯥꯆꯥꯅꯦ ꯑꯅꯤꯅ ꯄꯨꯟꯇꯨꯅ ꯋꯥꯄꯄꯨ ꯌꯥꯎꯋꯜꯂꯄꯇꯤ ꯁꯤꯜꯂꯄꯅꯦ ꯈꯪꯉꯣ ꯍꯥꯏꯕꯅꯦ ꯀꯣ ꯁꯤ ꯋꯥꯍꯟꯊꯣꯛꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯐꯝ ꯑꯗꯨꯕꯨ ꯍꯩꯍꯥ ꯃꯤꯡꯈꯩꯒꯤ ꯊꯋꯥꯏ ꯂꯦꯟ ꯁꯤꯇꯄꯒꯤ ꯃꯐꯝꯅꯤ ꯈꯪꯉꯣ ꯑꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯈꯪꯅꯅꯕꯒꯤ ꯃꯂꯝꯇ ꯍꯥꯏꯕꯅꯦ ꯈꯪꯕꯤꯑꯣ ꯑꯃꯁꯨꯡ ꯍꯥꯏꯒꯦ ꯇꯥꯕꯤꯑꯣ ꯑꯗꯨꯕꯨ ꯐꯥꯒꯦ ꯍꯥꯏꯂꯄꯒꯤ ꯋꯥꯄꯅ ꯂꯩꯌꯦ ꯍꯥꯏꯕꯒꯤ ꯋꯥꯄ ꯀꯧꯋꯦ ꯁꯤ ꯑꯔꯤꯕ ꯂꯣꯟ ꯑꯣꯏꯕꯒꯤ ꯂꯧꯁꯟꯕ ꯉꯝꯃꯔꯣꯏꯀꯣ ꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩ ꯍꯟꯗꯣꯛꯆꯔꯛꯀꯦ ꯅꯨꯡ ꯑꯃꯗꯤ ꯄꯥꯟꯗ ꯅꯤꯡꯁꯥꯅ ꯀꯥꯏꯗꯣꯡ ꯑꯣꯏꯅ ꯆꯠꯂꯤꯕ ꯅꯤꯡꯁꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯜꯂꯤꯕꯗꯨꯅꯤꯀꯣ ꯆꯠꯂꯤꯕ ꯆꯦꯡꯉꯥꯆꯥ ꯌꯥꯎꯂꯧ ꯑꯅꯤꯃꯛꯅ ꯆꯦꯡꯉꯥꯆꯥ ꯍꯥꯏꯕꯅ ꯃꯅꯨꯡꯗ ꯂꯩꯕ ꯊꯋꯥꯏ ꯑꯗꯨꯒ ꯌꯥꯎꯂꯧ ꯍꯥꯏꯒꯅ ꯃꯄꯥꯟꯗ ꯍꯣꯟꯇꯣꯛꯄ ꯍꯩꯍꯥ ꯍꯥꯏꯅ ꯍꯣꯟꯇꯣꯛꯄ ꯅꯤꯡꯁꯥ ꯑꯗꯨꯕꯨꯅ ꯌꯥꯎꯂꯧ ꯀꯣ ꯆꯦꯡꯉꯥꯆꯥ ꯌꯥꯎꯂꯧ ꯑꯅꯤꯅ ꯀꯥꯏꯗꯣꯡꯗꯨꯅ ꯅꯤꯡꯁꯥꯅ ꯃꯄꯥꯟ ꯅꯨꯡ ꯑꯃꯗꯤ ꯄꯥꯟꯗ ꯑꯅꯤꯃꯛꯅ ꯄꯨꯟꯅ ꯂꯩꯗꯨꯅꯁꯨ ꯑꯅꯤꯃꯛꯄꯨ ꯁꯨꯛꯂꯤ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯅꯤꯡꯁꯥ ꯂꯦꯡꯍꯟꯗꯅ ꯊꯝꯂꯤꯕ ꯋꯥꯕ ꯀꯧꯕ ꯁꯥꯏꯑꯣꯟ ꯂꯥꯡꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯄꯨꯛꯁꯥꯡꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯩꯍꯥ ꯍꯥꯏꯅ ꯅꯤꯡꯁꯥꯁꯨ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯌꯥꯎꯔꯤꯕ ꯌꯥꯎꯂꯧ ꯍꯥꯏꯕ ꯃꯄꯨ ꯍꯩꯍꯥ
haina honjinba matamda leiba nungsit asina honjinba matamda leiba thawai sengacha ani asibu leiba taga chu makhoi ani su punna leihannabugi damakta waba koba haiba aduma sayo amamuk leiye waba haisina makhoi ani se punna leibina hankane ko aduna makhoi ani sina punna leihan binabache ngamdraba ko koba sayo lamun leiba adubu leitrabadi waba haibase leitaba tagani makhoi ani bu phajin punsinuna amatuna leihanba ngamdaba tagadi taibang paksang ase asibaga pangkang oigani haibani soje hon topa khakta yadi honjinba yawdo so haibi ningsha haibadani ko ai ningsha haire noi khanglo en sum so haibani so se mayang bone haijabaduni ai haijabado ningsha haibse honjinba matam khakta na khone mioi bi singba yaro honjanle haiduna amuka thadok taba tagadi aduju amuka su yaro honjanba thadokpa ani se pulla kanda mioi bi hukcham nongda ani sina leidana mioi ba haibse hingi haibani ani se leitraba taragadi si haibani ko aduna thawai haibse karino ningsane kawbang se haiha haibse karino ningsane ko ningsha haise karino thawai bu thawriba mapu aduni karma mapu no akoi lai mapu maming si haigadi sida yang yaulo haiba lai senga cha thawai haiba lai ko sini ko ko yeng yai sen aduna sida akoina yengba yaba si taipang langwon pa haibadi akoi mioi basina langwon pa haidi amadagi amada olapa haidi langwon pa haise ko english ta haiga koi transition period ka haibadi ko aduna matam gi una langwon pa lai mioi bana langwon pa su lai ko ana saiwon langwon pa haise mioi bi thawai asina mioi ba asina chi hingli matamda thabak matorom aduna ma sira matumdasu माके थवाई मसादे होंब अदुगा माके थवाई दुदी सिबा नाइदबनि अतोपा थवाई हक्सांग अमदुम पोलकपदो मदुगु साइवन तोबो को मसी कौमिनगुम से साइवन हाइबदि हक्सांग असे हौजिक हौजिक ओइबा हक्सांग असिदगी सिरा मतुंदा थवाई असिना थोखगा मथंगी मपोकता अतोपा हक्सांग अमदा थवाई अदुना यावदुना अतोपा थवाई पानबा जीवा अमा ओइसनु थवाई पानबा पोसक अमा ओइदुना लाको मतमदा लेइबा अदुगी मतम हाइबा तारे मदुगी मवोंग अदुबु अखोइना साइवन को दुगा लांगोन हाइबसिना कमाय तव कांदा माति सिबा नाइट हाइबदि इसम सम हाइ मतमदा अखोइना हौजेजि अमा हाइबसे कनानो अइ हाइजब अमा हाइबसे इपुंग लोइनाबा अपोकपनि इपुंग लोइनाबा अपोकपसे कनानो सलायन सिदबनि सलायन सिदबा हाइजे कनानो मसी अखोइना लाइथौ सनामे हाइबस को हाइबदि महाक असे लामोन तौदुना सुम लाखने हाइबदि सिबा नाइदबिदा अतोपा अमरि अतोपा अमा मवोंग लौरगा महाकना सिंथा कयामा पांगथोकपा सनामैगी लाइथौ सनामैगी सिंथा कइनो माके थौदांग कइनो माइ रोल करिनो पाखंग बै रोल करिनो माइ मथौदांग करिनो सलायन सिदबगी रोल करिनो इपुंगलोय अपोकपा ई रोल करिनो सनामहीना अखोगी कइनो से साखिदि मालेम से साखिदि कना साखि इपुंगलोयना बना साखि महांगना असुमाय तौदना महांगना इपुंगलोय अपोकपा इपुंगलोयना अपोकपा असिना मालेम असी सारकपा मतुंगदा मालेम असी हिंगदुना लैनगदमता मियोयबा खोजे सानबगिदमता मियोयबसे सारुसो हाइदना कना अमुक लाई हाइमतंदा सनामही हाइसेला सनामैना साखिबा मी अहानबा दुने कोइना कोनजिन तुथबा इफुदो पाखंबा हाइसे को अदुमाय तौदना मागी मथौदांग अमम पुरा लाएबा मसाद सिदिएब अदुना लांवन कवे को साइवो लांवन नंको ताइपंग लांवन प यंगसे अतिया मलुना सिंथोक लक्तुना हंचिनना लैचिन होइना लैले ममिंगती वांगलै वैशिल्पा कौये अनिमकी मलक असेंग पतकी ngapa ngamtana satkiye sengasa कौये अति आसितपना अतिंको मलुका यनतना लोइना लगले हाइपकी इलोय yang कौये
ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯗꯅ ꯂꯩꯍꯧꯋꯦ ꯍꯥꯏꯕꯒꯤ ꯌꯥꯎꯂꯧ ꯀꯧꯋꯦ ꯌꯥꯎꯂꯧ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯌꯥꯎꯕ ꯂꯥꯏꯗꯨꯅꯤꯀꯣ ꯍꯩꯍꯥ ꯀꯣ ꯑꯗꯨ ꯀꯧꯋꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏꯁꯦ ꯍꯧꯃꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯈꯤꯇꯪ ꯀꯩꯅꯣꯝꯅ ꯊꯣꯛꯄ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕꯁꯦ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯗꯨꯅ ꯂꯩꯍꯧꯋꯤ ꯍꯥꯏꯕꯒꯤ ꯌꯥꯎꯂꯧ ꯀꯧꯋꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯍꯥꯡꯕ ꯅꯤꯡꯊꯧꯅ ꯁꯤ ꯑꯔꯤꯕ ꯄꯨꯌꯥꯗ ꯏꯔꯝꯕ ꯂꯣꯟꯗꯨ ꯑꯃꯨꯛ ꯍꯟꯗꯣꯛꯆꯔꯛꯀꯦ ꯑꯍꯥꯡꯕ ꯅꯣꯡꯊꯧꯅ ꯄꯥꯝꯕꯩ ꯑꯣꯏꯔꯒ ꯂꯦꯞꯅ ꯂꯩꯔꯤꯕ ꯁꯤꯗ ꯁꯥꯏꯌꯣꯟ ꯑꯣꯏꯔꯤꯕ ꯁꯤꯗ ꯁꯥꯏꯌꯣꯟ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯏꯗꯕꯀꯣ ꯑꯣꯏꯔꯤꯕ ꯑꯇꯤꯌꯥ ꯃꯂꯨ ꯁꯤꯗꯕ ꯍꯥꯏꯕꯅ ꯑꯁꯤꯅ ꯑꯇꯤꯌꯥ ꯁꯤꯗꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯗꯕꯅ ꯃꯇꯤꯛ ꯃꯉꯥꯜ ꯑꯔꯥꯕꯕꯨ ꯁꯤꯟꯊꯣꯛꯂꯛꯇꯨꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯥꯅ ꯃꯁꯛ ꯎꯠꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯑꯍꯥꯡꯕ ꯅꯣꯡꯊꯧꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯈꯥ ꯍꯥꯏꯕ ꯑꯃ ꯊꯛ ꯍꯥꯏꯕ ꯑꯃ ꯑꯅꯤꯒꯤ ꯃꯔꯛꯇꯣ ꯇꯥꯏꯅꯩ ꯍꯥꯏꯕꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯟ ꯀꯧꯋꯦ ꯍꯥꯏꯕꯗꯣ ꯀꯣ ꯊꯛꯀ ꯈꯥꯒ ꯑꯗꯨꯅꯤ ꯁꯤꯗ ꯅꯣꯡꯊꯧ ꯍꯥꯏꯕꯁꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯗꯣ ꯑꯗꯨꯅ ꯅꯣꯡꯊꯧꯅ ꯑꯍꯥꯡꯕ ꯅꯣꯡꯊꯧꯅ ꯄꯥꯝꯕꯩ ꯑꯣꯏꯔꯒ ꯂꯦꯞꯅ ꯂꯩꯔꯤꯕ ꯁꯤꯗꯕ ꯁꯥꯏꯌꯣꯟ ꯑꯣꯏꯔꯤꯕ ꯑꯇꯤꯌꯥ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯇꯤꯌꯥ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯄꯨꯊꯣꯛꯂꯛꯇꯨꯅ ꯁꯤꯟꯊꯣꯛꯂꯛꯇꯨꯅ ꯀꯣ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯣꯏꯅ ꯎꯠꯊꯣꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯄꯨ ꯃꯥꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯎꯍꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯑꯋꯥꯡꯕꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯩ ꯀꯧꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯋꯥꯡꯂꯩ ꯀꯧꯏ ꯀꯩꯒꯤꯗꯃꯛꯇ ꯑꯋꯥꯡꯕꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯄꯥꯏꯔ ꯂꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯣꯡꯐꯥꯏ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯣꯏꯅ ꯄꯥꯏꯔꯤꯁꯦ ꯑꯗꯣ ꯃꯥꯅ ꯋꯥꯡꯅ ꯂꯩꯈ꯭ꯔꯦ ꯃꯥꯂꯦꯝꯁꯤꯗꯩꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅꯤꯀꯣ ꯃꯥꯂꯦꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯃꯥꯂꯦꯝ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯂꯣꯟꯗ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗ ꯄꯥꯏꯔꯒ ꯂꯩ ꯑꯗꯣ ꯄꯥꯏꯔꯒ ꯂꯩꯕ ꯋꯥꯡꯅ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯕꯨ ꯋꯥꯡꯂꯩ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯀꯅꯥꯕꯨꯅꯣ ꯑꯇꯤꯌꯥ ꯁꯤꯗꯕꯕꯨꯅꯤꯀꯣ ꯆꯥꯏꯅ ꯆꯥꯏꯅ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯉꯥ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯃꯐꯝ ꯈꯛꯇ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯃꯩ ꯍꯥꯏꯕꯁꯦ ꯃꯐꯝ ꯈꯛꯇ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯅꯨꯡꯁꯤꯠ ꯍꯥꯏꯕꯁꯦ ꯃꯐꯝ ꯈꯛꯇ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯂꯩꯄꯥꯛ ꯍꯥꯏꯕꯁꯦ ꯃꯐꯝ ꯈꯛꯇ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯑꯇꯤꯌꯥ ꯍꯥꯏꯕꯁꯦ ꯗꯦꯜꯂꯤ ꯈꯛꯇꯗ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯊꯣꯛ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯦ ꯄꯨꯟꯅꯁꯨ ꯂꯩꯇꯦꯕ ꯃꯩꯒ ꯅꯨꯡꯁꯤꯠꯀ ꯀꯩꯒ ꯄꯨꯟꯅ ꯂꯩꯇꯦꯕ ꯂꯩꯄꯥꯛꯀꯁꯨ ꯄꯨꯟꯅ ꯂꯩꯇꯦꯕ ꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯆꯥꯏꯊꯣꯛ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣ ꯑꯇꯤꯌꯥ ꯃꯉꯥꯃꯛꯄꯨ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯃꯗꯤ ꯑꯇꯤꯌꯥ ꯍꯥꯏꯅꯔꯤꯕꯁꯤꯀꯣ ꯍꯥꯏꯕ ꯃꯉꯥ ꯑꯁꯤꯕꯨ ꯄꯨꯟꯁꯤꯟꯅꯍꯜꯂꯤ ꯑꯃꯠꯇ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯡꯂꯩ ꯋꯥꯏꯁꯤꯜꯄ ꯍꯥꯏꯅꯁꯨ ꯀꯧꯋꯦ ꯋꯥꯏꯁꯤꯜꯄ ꯍꯥꯏꯗꯤ ꯋꯩꯁꯤꯟꯕ ꯍꯥꯏꯕꯅꯤ ꯋꯩꯁꯤꯟꯕ ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯣꯏ ꯑꯩꯈꯣꯏꯗ ꯑꯣꯏ ꯂꯩꯇꯦꯀꯣ ꯋꯥꯅ ꯀꯣꯛꯁꯝ ꯂꯥꯏꯅꯤꯡ ꯄꯥ ꯅꯥ ꯆꯤꯟ ꯇꯤꯡꯈꯧ ꯉꯧ ꯇꯧ ꯋꯥꯏ ꯀꯣ ꯁꯤꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯅꯤ ꯋꯩꯁꯤꯟꯄ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯜꯂꯛꯄ ꯑꯋꯥꯡꯕꯗ ꯂꯩꯕꯗꯣ ꯃꯗꯨ ꯄꯨꯟꯁꯤꯜꯂꯛꯄ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯟꯁꯤꯜꯂꯛꯄꯒꯤꯗꯃꯛꯇ ꯋꯥꯡꯂꯩ ꯋꯩꯁꯤꯜꯄ ꯍꯥꯏꯅꯁꯨ ꯀꯧꯋꯦ ꯁꯤꯁꯦ ꯉꯁꯥꯏ ꯅꯨꯡꯁꯤꯠꯁꯤꯡꯗꯨꯒ ꯃꯔꯤ ꯂꯣꯏ ꯂꯩꯅꯔꯛꯀꯗꯣꯏꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯩ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯩ ꯍꯧꯔꯛꯈꯤꯕꯅꯤ나 ꯊꯋꯥꯏꯗꯣ ꯑꯗꯨ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯁꯛ ꯎꯠꯊꯣꯔꯛꯂꯤꯕ ꯑꯃꯗꯤ ꯎꯍꯟꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯇꯤꯛ ꯑꯔꯥꯕ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯎꯠꯊꯣꯔꯛꯑꯦ ꯀꯔꯤ ꯑꯣꯏꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯣꯏꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯎꯠꯊꯣꯛꯇꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯈꯔꯁꯨ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯃꯁꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯤ ꯑꯗꯣꯅꯤꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯎꯠꯊꯣꯛꯇꯕ ꯑꯃꯗꯤ ꯎꯠꯊꯣꯛꯄ ꯎꯍꯟꯕ ꯑꯃꯗꯤ ꯎꯍꯟꯗꯕ ꯂꯣꯠꯇꯨꯅ ꯂꯩꯕ ꯃꯇꯤꯛ ꯑꯔꯥꯕ ꯑꯅꯤ ꯑꯁꯤꯒꯤ ꯇꯥꯏꯅꯕ ꯑꯁꯦꯡꯕꯗ ꯉꯥꯛꯇꯨꯅ ꯂꯩꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯍꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯆꯦꯡꯉꯥꯆꯥ ꯍꯥꯏꯕꯗꯤ ꯊꯋꯥꯏꯗꯣ ꯀꯣ ꯆꯦꯡꯉꯥꯆꯥ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯇꯥꯏꯅꯕ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯎꯍꯟꯕ ꯑꯃꯗꯤ ꯎꯍꯟꯗꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯥꯏꯅꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯁꯦꯡꯕꯗ ꯂꯩꯕ ꯀꯣ ꯉꯁꯥꯏ ꯆꯦꯡꯉꯥꯆꯥ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕ ꯆꯦꯡ ꯍꯥꯏꯁꯦ ꯁꯤꯁꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯁꯤꯂꯦꯕꯜꯁꯦ ꯆꯦꯡꯉꯥꯆꯥ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕꯒꯤ ꯁꯤꯂꯦꯕꯜ ꯆꯦꯡꯁꯤꯅꯤ ꯁꯤꯗ ꯑꯁꯦꯡꯕꯗ ꯂꯩꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯆꯥ ꯍꯥꯏꯕꯅ ꯄꯣꯛꯂꯛꯂꯒ ꯃꯆꯥ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯃꯥ ꯍꯥꯏꯁꯦ ꯆꯦꯡꯉꯥꯆꯥ ꯍꯥꯏꯕꯗꯤ ꯇꯥꯏꯅꯕ ꯄ꯭ꯂꯁ ꯑꯁꯦꯡꯕꯗ ꯄ꯭ꯂꯁ ꯄꯣꯛꯄ ꯃꯆꯥ ꯍꯥꯏꯅ ꯀꯧꯋꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯄꯨ ꯃꯥꯅ ꯑꯣꯏꯔꯛꯄꯅꯦ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯄꯨ ꯃꯥꯅ ꯑꯣꯏꯔꯛꯄꯅꯦ ꯃꯄꯨ ꯃꯥꯅ ꯁꯦꯝꯃꯛꯄꯅꯦ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯃꯆꯥꯅꯦ ꯆꯥꯗꯥ ꯅꯥꯎꯗꯥꯅꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥ ꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯑꯇꯤꯌꯥ ꯁꯤꯗꯕꯅ ꯇꯥꯏꯕꯪꯄꯥꯟꯗ ꯁꯤꯟꯊꯣꯛꯂꯛꯄꯗ
ꯇꯦꯡꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨ ꯑꯣꯏꯅ ꯇꯤꯡꯅ ꯂꯣꯝꯅ ꯂꯩꯔꯤꯕ ꯏꯇꯤꯡꯀꯣꯛ ꯑꯁꯤꯒꯤ ꯃꯔꯨ ꯁꯤꯗꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯇꯤꯌꯥ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯒ ꯍꯥꯏꯗ꯭ꯔꯥ ꯂꯥꯏꯒꯤ ꯃꯃꯤꯡꯅꯤꯀꯣ ꯁꯤꯁꯨ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯒ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅꯤꯀꯣ ꯑꯗꯨꯅ ꯁꯤꯅ ꯏꯇꯤꯡꯀꯣꯛ ꯍꯥꯏꯕꯅꯤꯀꯣ ꯏꯇꯤꯡꯀꯣꯛ ꯑꯁꯤꯒꯤ ꯃꯔꯨ ꯁꯤꯗꯕ ꯑꯗꯨꯒ ꯂꯣꯏꯅꯔꯛꯏ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯁꯥꯅꯤ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥ ꯁꯤꯗꯕꯕу ꯏꯂꯣꯏ ꯌꯥꯡ ꯍꯥꯏꯗꯤ ꯏ ꯍꯥꯏꯕꯅ ꯏꯒ ꯂꯣꯏꯅꯔꯤꯕ ꯍꯥꯏꯕꯗꯤ ꯂꯣꯏ ꯍꯥꯏꯕꯁꯤꯅ ꯌꯥꯡ ꯍꯥꯏꯕꯅ ꯌꯥꯡꯂꯦꯟ ꯀꯣ ꯍꯤꯡꯅꯕꯒꯤ ꯌꯥꯡ ꯑꯣꯏꯕ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕꯗꯤ ꯏꯂꯣꯏ ꯌꯥꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯁꯦ ꯉꯁꯥꯏꯒꯤ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯍꯥꯏꯕ ꯑꯗꯒꯤ ꯏꯇꯤꯡꯀꯣꯛ ꯑꯁꯤꯒꯤ ꯃꯔꯨ ꯁꯤꯗꯕ ꯑꯗꯨꯒ ꯂꯣꯏꯅꯔꯛꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯂꯣꯏ ꯌꯥꯡꯁꯨ ꯀꯧꯏ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨ ꯑꯇꯤꯌꯥ ꯁꯤꯗꯕ ꯂꯥꯏꯁꯤ ꯌꯥꯝꯃꯟꯈꯤꯗꯅꯀꯣ ꯁꯦ ꯉꯥꯎꯔꯛꯄꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯨꯌꯥꯁꯤꯅꯁꯨ ꯑꯅꯧꯕ ꯑꯣꯏꯕ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯇꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯕꯣꯀꯦꯕꯨꯂꯔꯤ ꯀꯌꯥ ꯑꯃ ꯇꯔꯃꯤꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯖꯟꯅ ꯁꯨꯝ ꯉꯥꯡꯉꯛꯄꯗ ꯅꯣꯏ ꯉꯥꯎꯒꯗꯣꯔꯤꯅꯦꯕ ꯉꯁꯥꯏꯅ ꯑꯃꯨꯛꯀ ꯂꯥꯏ ꯑꯃꯃꯨꯛ ꯍꯥꯏꯔꯁꯤꯅ ꯂꯥꯏ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯧ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯑꯇꯤꯌꯥ ꯁꯤꯗꯕ ꯃꯂꯨ ꯁꯤꯗꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯁꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤꯁꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯏꯄꯨꯡ ꯂꯣꯏꯅꯕ ꯑꯄꯣꯛꯄꯗꯨꯅꯦꯕ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯈꯪꯉꯅꯤ ꯑꯗꯨ ꯉꯁꯤꯈꯛ ꯌꯥꯎꯕꯅꯗꯤ ꯉꯥꯎꯕꯅꯤꯀꯣ ꯃꯈꯣꯏꯁꯤꯡꯁꯦ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯨꯅ ꯑꯇꯤꯌꯥ ꯁꯤꯗꯕꯅ ꯇꯥꯏꯕꯪꯄꯥꯟꯗ ꯁꯤꯟꯊꯣꯛꯂꯛꯄꯗ ꯇꯦꯡꯄꯥꯟꯕ ꯀꯣ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯗ ꯇꯦꯡꯄꯥꯟꯕꯗꯤ ꯍꯤꯡꯂꯤꯕ ꯀꯣ ꯂꯩꯔꯤꯕ ꯍꯤꯡꯂꯤ ꯆꯠꯂꯤ ꯂꯥꯎꯔꯤ ꯈꯣꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨꯅꯤꯀꯣ ꯇꯦꯡꯄꯥꯟꯕ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨ ꯑꯣꯏꯅ ꯇꯤꯡꯅ ꯂꯣꯝꯅ ꯂꯩꯕ ꯑꯇꯤꯡꯀꯣꯛ ꯑꯁꯤꯒꯤ ꯃꯔꯨ ꯁꯤꯗꯕ ꯍꯥꯏꯗꯤ ꯂꯥꯏꯁꯦ ꯁꯤꯗ ꯑꯃꯈꯛꯇꯅꯤ ꯄꯣꯔꯛꯀꯗꯣꯏꯁꯤꯀꯣ ꯁꯤꯗꯕ ꯑꯗꯨꯒ ꯂꯣꯏꯅꯔꯛꯏ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯁꯥꯅꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅꯅ ꯂꯥꯛꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯂꯣꯏ ꯌꯥꯡ ꯀꯧꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯁꯤꯁꯤꯅ ꯊꯧꯔꯒ ꯄꯨꯔꯤꯕꯅꯦꯕ ꯊꯧꯔꯒ ꯄꯨꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯧꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕꯁꯦ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯊꯧꯔꯤꯕꯗꯣ ꯒꯥꯔꯤꯗꯒ ꯊꯥꯎ ꯍꯥꯞꯄꯗꯤ ꯊꯧꯔꯤ ꯊꯥꯎꯁꯤ ꯃꯣꯏ ꯊꯋꯥꯏ ꯃꯈꯜ ꯑꯃꯅꯤ ꯒꯥꯔꯤꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯁꯦ ꯑꯇꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏꯁꯦ ꯁꯤꯗ ꯌꯥꯎꯔꯤꯁꯤꯗꯤ ꯌꯣꯡ ꯂꯥꯏ ꯏꯂꯣꯏ ꯌꯥꯡ ꯍꯥꯏꯁꯤ ꯂꯥꯏꯁꯤꯅꯦꯕ ꯀꯣ ꯏꯂꯣꯏ ꯌꯥꯡ ꯍꯥꯏꯕ ꯂꯥꯏꯁꯤꯅꯦ ꯃꯥꯒꯤ ꯃꯃꯤꯡꯅꯦꯕ ꯁꯤꯗ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯔꯣꯜ ꯊꯧꯗꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯆꯦꯡꯉꯥꯆꯥ ꯑꯃꯨꯛ ꯀꯧꯏ ꯊꯋꯥꯏ ꯑꯃꯨꯛ ꯀꯧꯏ ꯏꯂꯣꯏ ꯌꯥꯡ ꯑꯃꯨꯛ ꯀꯧꯏ ꯌꯥꯎꯂꯧ ꯑꯃꯨꯛ ꯀꯧꯏ ꯌꯥꯝꯃꯦꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧꯗꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯡ ꯀꯌꯥ ꯑꯃ ꯊꯣꯟꯕꯤꯔꯝꯃꯦꯕ ꯃꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯏꯁꯦ ꯑꯗꯨꯒꯨꯝꯕ ꯑꯇꯤꯌꯥ ꯁꯤꯗꯕꯅ ꯇꯥꯏꯕꯪ ꯁꯤꯟꯊꯣꯔꯛꯄ ꯑꯁꯤꯗ ꯍꯨꯛꯁꯥꯡ ꯅꯨꯡ ꯑꯃꯁꯨꯡ ꯄꯥꯟ ꯐꯥꯎꯅ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕ ꯍꯨꯛꯁꯥꯡ ꯏꯝꯗ ꯇꯣꯡꯗꯨꯅ ꯌꯥꯎꯂꯧ ꯀꯧꯅ ꯂꯝꯗꯝꯗꯨꯅ ꯂꯩꯌꯦ ꯀꯣ ꯍꯦ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯈꯥꯀꯦꯝ ꯄꯥꯎꯑꯣ ꯅꯄꯨꯛꯄꯤꯅ ꯅꯥꯀꯣꯡ ꯊꯥꯅ ꯇꯥꯕꯤꯌꯣ ꯃꯍꯥꯛꯅ ꯂꯝꯗꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯣ ꯇꯥꯏꯕꯪ ꯅꯃꯨꯅ ꯄꯨꯟꯁꯤꯕ ꯀꯧꯋꯦ ꯇꯥꯏꯕꯪ ꯅꯃꯨ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯅꯦꯀꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯕ ꯍꯥꯏꯕꯗꯤ ꯁꯤꯗꯕ ꯄꯨꯟꯁꯤꯗꯕ ꯍꯥꯏꯗꯤ ꯁꯤꯕꯔꯣꯝ ꯅꯛꯁꯜꯂꯛꯀꯗꯣꯏꯅꯤ ꯄꯨꯟꯁꯤꯕ ꯍꯥꯏꯔꯒꯅ ꯍꯤꯡꯕꯗꯣ ꯅꯛꯁꯜꯂꯛꯏꯅꯤꯀꯣ ꯑꯗꯨꯅ ꯄꯨꯟꯁꯤꯕ ꯀꯧꯋꯦ ꯍꯥꯏꯕꯗꯤ ꯍꯤꯡꯉꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯁꯤꯗꯣꯏꯅꯦꯕꯀꯣ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒꯨꯝꯕ ꯑꯇꯤꯌꯥ ꯁꯤꯗꯕꯅ ꯗ ꯍꯥꯏꯁꯦ ꯏꯇꯤꯡꯀꯣꯛ ꯑꯁꯤꯒꯤ ꯃꯔꯨ ꯁꯤꯗꯕ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯒ ꯍꯥꯏꯕ ꯂꯥꯏꯗꯨꯅꯤꯀꯣ ꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯇꯤꯌꯥ ꯁꯤꯗꯕꯅ ꯇꯥꯏꯕꯪ ꯁꯤꯟꯊꯣꯔꯛꯄ ꯑꯁꯤꯗ ꯍꯨꯛꯁꯥꯡ ꯅꯨꯡ ꯑꯃꯁꯨꯡ ꯄꯥꯟ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯠ ꯍꯥꯏꯕ ꯑꯃ ꯅꯨꯡꯁꯤꯠ ꯍꯥꯏꯕ ꯑꯃ ꯅꯨꯡꯁꯤꯠ ꯍꯥꯏꯕ ꯑꯅꯤꯗꯨꯅꯤꯀꯣ ꯐꯥꯎꯅ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕ ꯍꯨꯛꯁꯥꯡ ꯏꯝꯗ ꯍꯛꯆꯥꯡꯁꯦ ꯏꯝ ꯍꯥꯏꯌꯦ ꯃꯥꯏꯗꯤ ꯏꯝ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯈꯔꯦ ꯃꯃꯥꯡꯗ ꯍꯥꯏꯖꯔꯤ ꯃꯇꯨꯡꯗ ꯌꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡꯁꯦ ꯃꯥꯏꯗꯤ ꯌꯨꯝꯅꯦꯕ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯍꯩꯍꯥ ꯀꯣ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤन ꯇꯧꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯌꯥꯎꯂꯧ ꯑꯣꯏꯅ ꯂꯩ ꯍꯥꯏꯕꯗꯨ ꯉꯁꯥꯏ ꯀꯣ ꯂꯥꯏꯗꯨꯅꯤ ꯑꯗꯨꯅ ꯅꯄꯨꯛꯄꯤꯅ ꯑꯗꯒꯤ ꯅꯥꯀꯣꯡ ꯊꯟꯅ ꯍꯥꯏꯗꯤ ꯊꯋꯥꯏ ꯇꯥꯅ ꯃꯨꯟꯅ ꯇꯥꯕꯤꯌꯣ ꯍꯥꯏꯕꯅꯤ ꯃꯥꯏ ꯋꯥꯍꯩꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯊꯥꯏꯅꯉꯩꯀꯣ ꯅꯄꯨꯛꯄꯤꯅ ꯅꯥꯀꯣꯡ ꯊꯟꯅ ꯇꯥꯕꯤꯌꯣ ꯀꯣ ꯌꯥꯝꯅ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯌꯥꯝ ꯋꯥꯈꯜ ꯇꯥꯅ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯥꯎꯂꯧꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯣ ꯃꯗꯨꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯁꯦ ꯍꯤꯡꯕ ꯀꯧꯋꯦ ꯄꯨꯟꯁꯤꯕ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯌꯥꯎꯂꯧ ꯂꯩꯇ꯭ꯔꯕ ꯁꯤꯔꯦ ꯀꯣ ꯈꯪꯉꯦꯀꯣ
ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯇꯤꯡ ꯑ ꯅ ꯆꯥꯄ ꯁꯥꯅ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯒꯤ ꯁꯥꯊꯣꯛꯄ ꯀꯧꯋꯦ ꯑꯇꯤ ꯑꯀꯤ ꯃꯌꯦꯛꯇ ꯎꯝꯅ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯒꯤ ꯊꯣꯛꯃꯨ ꯀꯧꯋꯦ ꯍꯥꯂꯥꯄ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯎꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯠꯁꯤꯡꯅ ꯌꯦꯡꯅ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯒꯤ ꯃꯥꯏꯁꯤꯡꯄ ꯀꯧꯋꯦ ꯃꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯇꯤꯡ ꯑ ꯍꯥꯏꯁꯤ ꯉꯁꯥꯏ ꯂꯥꯏꯗꯨꯅꯤꯀꯣ ꯑꯇꯤꯡ ꯑ ꯃꯔꯨ ꯁꯤꯗꯕꯗꯣ ꯑꯇꯤ ꯑꯅ ꯂꯩꯆꯤꯜ ꯑꯣꯏꯅ ꯇꯥꯁꯤꯟꯈꯤꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯩꯆꯤꯜ ꯑꯣꯏꯅ ꯎꯠꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗꯀꯣ ꯂꯩꯆꯤꯜ ꯑꯣꯏꯅ ꯇꯥꯁꯤꯟꯈꯤꯗꯨꯅ ꯇꯥꯏꯕꯪ ꯍꯨꯛꯆꯥꯡ ꯊꯣꯛꯍꯜꯂꯦ ꯀꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯑꯣꯏꯅ ꯎꯍꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯃꯤꯑꯣꯏꯕꯁꯦ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯇꯥꯏꯕꯪ ꯍꯨꯛꯆꯥꯡ ꯊꯣꯛꯍꯜꯂꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯊꯣꯛꯍꯜꯂꯦ ꯆꯥꯕ ꯊꯛꯄ ꯉꯝꯍꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯕ ꯊꯛꯄ ꯉꯝꯃꯦ ꯅꯠꯇ꯭ꯔꯥ ꯀꯣ ꯄꯣꯛꯇ꯭ꯔꯤꯉꯩꯗꯁꯨ ꯆꯥꯕ ꯊꯛꯄ ꯇꯧꯋꯤ ꯈꯪꯉꯦꯀꯣ ꯁꯥꯏꯟꯁꯅ ꯍꯥꯏꯔꯤꯁꯦ ꯑꯝꯕ꯭ꯂꯤꯀꯦꯜ ꯀꯣꯔꯠꯇꯒꯤ ꯑꯝꯕ꯭ꯂꯤꯀꯦꯜ ꯀꯣꯔꯠꯇꯨꯅ ꯃꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯃꯥꯏ ꯄꯤꯕꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯍꯤꯡꯉꯦꯕ ꯃꯗꯨꯅ ꯃꯥꯒꯤꯗꯤ ꯗꯥꯏꯇꯔꯤ ꯁꯤꯁꯇꯦꯝꯅꯦꯕ ꯀꯣ ꯑꯗꯨꯅ ꯄꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯑꯃꯨꯛ ꯆꯥꯔꯦꯗꯅ ꯑꯁꯨꯃꯥꯏꯅ ꯆꯥꯕ ꯊꯛꯄ ꯉꯝꯍꯜꯂꯦ ꯃꯗꯨꯕꯨ ꯁꯥꯊꯣꯛꯄ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯊꯣꯛꯂꯛꯄ ꯁꯥ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯗꯨꯅꯤꯀꯣ ꯁꯥ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯍꯥꯏꯕ ꯏꯋꯥꯏ ꯏꯅꯤꯜꯅ ꯅꯦꯛꯁꯤꯜꯂꯛꯏ ꯅꯤꯡꯁꯥ ꯍꯣꯟꯅꯤꯡꯂꯛꯏ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯣꯛꯂꯛꯂꯕ ꯃꯃꯥꯏꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯁꯨ ꯅꯤꯡꯁꯥ ꯍꯣꯟꯅꯤꯡꯉꯛꯏ ꯑꯗꯒꯤ ꯐꯥꯎꯔꯛꯑꯦ ꯍꯥꯏꯕꯅꯤ ꯀꯣ ꯏꯁꯀꯤꯟꯒ ꯄꯥꯜꯂꯤ ꯎꯟꯁꯥ ꯄꯥꯜꯂꯤꯕꯅꯤ ꯑꯉꯥꯡꯁꯤꯅ ꯅꯥꯋꯥ ꯑꯣꯏꯅ ꯃꯃꯥꯏ ꯄꯤꯕꯨꯛꯅꯨꯡ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯅ ꯅꯤꯡꯁꯥ ꯍꯣꯟꯅꯤꯡꯂꯛꯄꯒꯤ ꯏꯋꯥꯏ ꯈꯣꯟꯖꯦꯜꯕꯨ ꯏꯋꯥꯏ ꯏꯅꯤꯜꯒ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯗ ꯏꯋꯥꯏ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏ ꯃꯥꯌꯦꯛ ꯂꯥꯎꯀꯥꯟꯗ ꯁꯤ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯥ ꯁꯤ ꯏꯋꯥꯏ ꯃꯈꯜ ꯑꯃꯅꯦ ꯀꯣ ꯏꯋꯥꯏ ꯈꯣꯟꯖꯦꯜꯕꯨ ꯃꯄꯥꯟ ꯇꯥꯏꯕꯪꯅ ꯇꯥꯕ ꯐꯪꯗꯕꯁꯨ ꯅꯋꯥ ꯑꯉꯥꯡ ꯑꯣꯏꯕꯁꯤꯡꯅꯗꯤ ꯂꯥꯎꯅ ꯎꯡꯈꯠꯂꯛꯄꯕꯨ ꯐꯥꯎꯕ ꯉꯝꯖꯩ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯃꯥꯅ ꯅꯤꯡꯁꯥ ꯍꯣꯟꯕ ꯃꯇꯝꯗ ꯍꯥꯏꯅ ꯍꯣꯟꯒꯅꯦꯕ ꯅꯤꯡꯁꯥ ꯑꯉꯥꯡꯁꯤꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯃꯍꯥꯛ ꯑꯗꯨꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯍꯣꯟꯕ ꯅꯤꯡꯁꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯉꯝꯗꯦꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯏꯁꯀꯤꯟ ꯄꯥꯜꯂꯦ ꯊꯋꯥꯏ ꯄꯥꯜꯂꯦ ꯑꯃ ꯄꯥꯜꯂꯦ ꯃꯥ ꯑꯗꯨ ꯐꯥꯎꯅꯤꯡꯂꯦ ꯐꯥꯎꯅꯤꯡꯕꯗꯣ ꯃꯍꯥꯛꯇꯤ ꯈꯪꯕ ꯉꯝꯃꯦ ꯃꯃꯥꯏ ꯄꯤꯕꯨꯛꯅꯨꯡꯗ ꯍꯥꯏꯅ ꯐꯥꯎꯋꯦ ꯍꯥꯏꯕꯅꯤꯀꯣ ꯑꯁꯨꯝꯅ ꯊꯧꯗꯣꯔꯛꯄ ꯊꯥꯕꯨꯡ 10 ꯑꯉꯥꯡ ꯑꯣꯏꯔꯛꯄꯒꯤ ꯋꯥꯔꯤꯗꯨꯅꯤꯀꯣ ꯁꯤꯂꯥꯏꯁꯦ ꯊꯥꯕꯨꯡ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯛ ꯁꯥꯂꯛꯄ ꯅꯋꯥ ꯑꯣꯏꯕꯁꯤꯡꯅ ꯄꯨꯛꯅꯨꯡ ꯊꯔꯣ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯛ ꯈꯪꯂꯛꯄ ꯍꯥꯂꯥꯕ ꯀꯧꯕ ꯂꯥꯏꯕꯨ ꯎꯅꯅꯕ ꯀꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯂꯕꯗ ꯌꯦꯡꯂꯛꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯊꯥ 10 ꯅꯥꯎꯄꯨꯗꯅ ꯂꯩꯔꯛꯑꯦ ꯑꯉꯥꯡꯁꯦ ꯅꯠꯇ꯭ꯔꯥ ꯃꯇꯝꯗꯨꯗ ꯑꯣꯏꯕꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯔꯣ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯃꯇꯝꯗ ꯁꯛꯈꯪꯂꯕ ꯍꯥꯂꯥꯕ ꯀꯧꯕ ꯂꯥꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯂꯩꯕꯗ ꯂꯥꯏ ꯑꯃ ꯂꯩꯌꯦꯕ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯍꯟꯅ ꯍꯥꯏꯅꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯤꯛꯏꯉꯩ ꯆꯠꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯍꯩꯅꯥꯗꯤ ꯈꯣꯡꯅ ꯊꯥꯡꯉ ꯆꯠꯄꯗꯣ ꯃꯁꯤ ꯉꯝꯗ꯭ꯔꯤꯉꯩ ꯀꯣ ꯁꯟꯁꯥ ꯆꯠꯄ ꯉꯝꯗ꯭ꯔꯤꯉꯩ ꯐꯃꯨꯡꯗ ꯂꯣꯡꯉꯒ ꯍꯤꯞꯄꯒ ꯂꯩꯔꯤꯉꯩ ꯃꯇꯝꯁꯦ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯇꯥꯕ ꯃꯇꯝ ꯑꯉꯥꯡꯁꯦ ꯁꯤꯗꯦꯕ ꯁꯤꯕ꯭ꯔꯥ ꯅꯣꯡꯃꯇ ꯃꯈꯣꯡ ꯇꯦꯛꯑꯦ ꯍꯥꯏꯗꯕꯅꯤ ꯃꯀꯣꯛ ꯀꯥꯏꯔꯦ ꯍꯥꯏꯗꯕꯅꯤ ꯑꯩꯁꯨ ꯃꯌꯥꯝꯗ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯛ ꯋꯥꯡꯈꯕꯗ ꯇꯥꯔꯛꯄꯗ ꯑꯉꯥꯡ ꯁꯤꯗꯦꯕ ꯉꯛꯏꯅꯦꯕ ꯀꯅꯥꯝꯇꯅ ꯑꯣꯛꯄꯁꯨ ꯅꯠꯇꯕ ꯁꯤꯔꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯄꯦꯠꯄꯗꯁꯨ ꯅꯠꯇꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯥꯏ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩꯗ ꯍꯧꯗꯨꯅ ꯃꯍꯥꯛꯁꯦ ꯁꯦꯟꯅꯔ ꯂꯥꯛꯀꯅꯦꯕ ꯃꯥꯒꯤ ꯁ꯭ꯇꯦꯖ ꯃꯇꯝꯗꯣ ꯃꯇꯝ ꯑꯃꯗꯅ ꯀꯔꯝꯕ ꯃꯇꯝꯗꯅ ꯂꯥꯏ ꯀꯔꯝꯕꯅ ꯁꯦꯟꯅꯕ ꯃꯥꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯀꯥꯟꯗ ꯀꯌꯥ ꯁꯦꯟꯅꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯍꯥꯂꯥꯕ ꯍꯥꯏꯕ ꯂꯥꯏꯁꯤꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯦꯟꯅꯩ ꯀꯣ ꯁꯤ ꯃꯥꯁꯦ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯟꯅꯕ ꯂꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯐꯥꯎꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯅ ꯂꯥꯏ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯣꯟ ꯊꯤꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕꯅꯤ ꯀꯣ ꯃꯣꯏꯗꯤ ꯐꯥꯎꯅꯩꯌꯦꯕ ꯃꯣꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯇꯥꯛꯄ ꯃꯇꯝꯗ ꯂꯥꯏꯗꯨ ꯋꯣꯛꯇꯅ ꯁꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏꯁꯦ ꯍꯥꯂꯥꯕ ꯍꯥꯏꯕ ꯂꯥꯏꯁꯦ ꯊꯤꯔꯛꯏꯅꯦ ꯃꯥꯅ ꯄꯤꯕꯨꯡꯗ ꯊꯣꯛꯂꯛꯑ ꯃꯇꯨꯡ ꯀꯣ ꯃꯗꯨꯕꯨ ꯃꯥꯏꯁꯤꯡꯕ ꯍꯥꯏꯗꯤ ꯃꯃꯥꯏ ꯁꯤꯡꯍꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯕ ꯍꯥꯏꯅ ꯀꯧꯏ
ꯑꯗꯩ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯄꯥꯡꯂꯕꯅꯤꯅ ꯃꯃꯤꯠꯇꯣ ꯄꯥꯡꯂꯕꯅꯤꯅ ꯁꯤꯡꯕ ꯀꯧꯔꯦ ꯃꯃꯥꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯅꯥꯋꯥꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯇꯥꯕꯗ ꯀꯣ ꯇꯥꯏꯕꯪꯄꯥꯟ ꯃꯅꯨꯡꯗ ꯂꯩꯔꯤ ꯇꯥꯏꯕꯪꯄꯥꯟ ꯅꯠꯇꯦꯀꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯥꯟꯗꯅꯤꯀꯣ ꯇꯥꯏꯕꯪꯄꯥꯟꯗ ꯍꯦꯛ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯄꯪꯊꯕ ꯑꯗꯨꯕꯨ ꯍꯂꯥꯕ ꯂꯥꯏꯅ ꯁꯤꯡꯀꯠꯍꯜꯂꯤ ꯁꯤꯗ ꯄꯪꯊꯕ ꯍꯥꯏꯁꯦ ꯄꯪꯊꯕ ꯍꯥꯏꯁꯦ ꯀꯥꯏ ꯂꯥꯛꯏ ꯌꯦꯡꯁꯤꯀꯣ ꯇꯥꯏꯄꯪ ꯈꯪꯕ꯭ꯔꯥ ꯇꯥꯏꯄꯪ ꯃꯤ ꯁꯤ ꯋꯥꯍꯟꯊꯣꯛ ꯇꯥꯏ ꯍꯥꯏꯕ ꯑꯃ ꯄꯪ ꯍꯥꯏꯕ ꯑꯃ ꯃꯤ ꯍꯥꯏꯕ ꯑꯃ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯇꯥꯏꯕꯪ ꯃꯤ ꯕꯪ ꯕ ꯒꯣꯛ ꯖꯝ ꯔꯥꯏ ꯕꯁꯦ ꯂꯩꯇꯦ ꯀꯣ ꯑꯗꯨꯕꯨ ꯄꯥꯗꯤ ꯂꯩ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯁꯦ ꯑꯩꯈꯣꯏ ꯃꯤꯠꯇ ꯍꯧꯔꯤꯁꯤ ꯄꯥ ꯂꯩ ꯑꯗꯨꯕꯨ ꯄꯥꯗꯨꯅ ꯃꯍꯨꯠꯁꯤꯜꯂꯒ ꯇꯥꯏꯄꯪ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯍꯟꯊꯣꯛ ꯂꯩꯒꯅꯦꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯂꯣꯟ ꯑꯣꯏꯕ ꯂꯣꯟ ꯑꯁꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯦꯛ 53 ꯃꯍꯨꯠ ꯁꯤꯟꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯂꯩꯒꯅꯦꯕ ꯃꯌꯦꯛ 53ꯁꯦ ꯍꯦꯟꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯦꯛ ꯋꯥꯍꯟꯊꯣꯛ ꯂꯩꯔꯔꯣꯏꯕ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯔꯕ ꯅꯣꯏ ꯑꯩꯉꯣꯟꯗ ꯐꯅ ꯍꯥꯠꯅꯁꯨ ꯑꯩ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯄꯤꯕ ꯉꯝꯃꯔꯣꯏꯕ ꯑꯩ ꯁꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯁꯨꯝ ꯂꯩꯔꯣꯏ ꯃꯌꯦꯛ 53 ꯑꯣꯏꯔꯕ ꯇꯥꯏꯄꯪ ꯍꯥꯏꯔꯗꯤ ꯄꯨꯊꯣꯛ ꯉꯝꯃꯅꯤ ꯋꯥꯍꯟꯊꯣꯛ ꯇꯥꯏꯄꯪ ꯃꯤ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯣ ꯑꯗꯨꯝ ꯇꯧꯗꯅ ꯃꯌꯦꯛ 53 ꯑꯣꯏꯔꯕ ꯄꯨꯌꯥ ꯑꯔꯤꯕꯁꯤꯡꯗ ꯌꯥꯎꯔꯤꯕꯁꯦ ꯉꯁꯤ ꯌꯦꯠꯅꯔꯤꯕꯁꯤꯡ ꯑꯁꯦ ꯀꯣ ꯃꯌꯦꯛ 38 39 53 ꯑꯗꯨꯗ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯌꯦꯠꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯌꯦꯠꯅꯔꯒꯨꯝꯁꯦ ꯍꯥꯏꯕ ꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯦꯠꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯨꯠꯈꯤꯕꯅ ꯍꯥꯟꯗꯣꯔꯦꯕ ꯈꯪꯅꯕ ꯋꯥꯐꯝꯁꯦ ꯁꯨꯝ ꯌꯥꯅꯔꯁꯦꯕꯀꯣ ꯑꯗꯨꯅ ꯃꯌꯦꯛ 53ꯁꯤꯅ ꯍꯦꯛ ꯄꯨꯊꯣꯛꯄ ꯇꯥꯔꯗꯤ ꯑꯩ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯒꯅꯤ ꯃꯌꯦꯛ 53 ꯍꯦꯜꯂꯛꯄ ꯇꯥꯔꯗꯤ ꯇꯥꯏꯕꯪ ꯍꯥꯏꯔꯕ ꯑꯩ ꯉꯝꯃꯔꯣꯏ ꯕꯪ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗꯦꯕ ꯄꯪ ꯍꯥꯏꯔꯗꯤ ꯈꯪꯅꯩ ꯇꯥꯏ ꯍꯥꯏꯕꯗꯤ ꯇꯥꯏꯅꯕ ꯄꯪ ꯍꯥꯏꯕꯗꯤ ꯄꯪꯊꯕ ꯃꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯩꯈꯣꯏꯁꯤ ꯃꯤ ꯍꯥꯏꯕꯁꯦ ꯀꯥꯏ ꯂꯥꯛꯏ ꯃꯤꯇꯩꯁꯦ ꯀꯣ ꯃꯤꯠ ꯅꯍꯥꯗ ꯌꯦꯡꯉ ꯁꯥꯏ ꯍꯥꯏꯗ꯭ꯔꯥ ꯀꯣ ꯄꯥꯈꯪꯕꯁꯦ ꯀꯥꯏꯗ ꯌꯦꯡꯉ ꯁꯥꯏ ꯁꯤꯗꯕ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯒꯤ ꯃꯤꯠ ꯅꯍꯥꯗ ꯇꯥꯏꯕ ꯁꯅꯥꯃꯍꯤ ꯃꯍꯥꯛꯀꯤ ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯉꯨ ꯅꯣꯏꯅ ꯑꯩ ꯃꯤꯠꯇ ꯌꯦꯡꯕꯗ ꯅꯣꯏ ꯅꯁꯥꯒꯤ ꯑꯣꯏꯕ ꯃꯤꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯇꯥꯕꯅꯦꯕ ꯑꯩ ꯃꯤꯠ ꯅꯍꯥ ꯇꯥꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯒꯤ ꯃꯤꯠ ꯅꯍꯥꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯃꯤꯁꯦ ꯇꯥꯏ ꯃꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯌꯦꯡꯉ ꯁꯥꯕ ꯃꯇꯝꯗ ꯃꯤ ꯑꯣꯏꯈꯤꯕꯗꯒꯤ ꯃꯤꯇꯩ ꯍꯥꯏꯕꯁꯤ ꯑꯣꯏꯔꯤꯅꯦꯕ ꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯋꯥꯉꯨꯂꯣꯟꯁꯦ ꯐꯤꯂꯣꯖꯣꯐꯤꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯁꯦ ꯀꯣ ꯑꯩꯈꯣই ꯃꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯁꯦ ꯁꯤꯗꯩ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯇꯥꯏ ꯍꯥꯏꯕꯗꯤ ꯇꯥꯏꯅꯕ ꯄꯪ ꯍꯥꯏꯕꯗꯤ ꯄꯪꯊꯕ ꯃꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯩꯈꯣꯏꯁꯤꯅꯤ ꯑꯗꯨꯅ ꯇꯥꯏꯄꯪ ꯃꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯥꯏ ꯍꯥꯏꯕꯗꯤ ꯇꯥꯏꯅꯕꯁꯦ ꯀꯔꯝꯕ ꯇꯥꯏꯅꯕꯅꯣ ꯅꯨꯄꯤ ꯑꯃꯒꯤ ꯇꯥꯏꯅꯕꯗꯣ ꯑꯩꯈꯣꯏ ꯀ꯭ꯔꯥꯡ ꯍꯥꯏꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯐꯥꯏꯒꯟ ꯑꯅꯤꯒꯤ ꯇꯥꯏꯅꯕꯁꯦ ꯃꯁꯤ ꯇꯥꯏꯅꯕ ꯍꯥꯏꯁꯤ ꯄꯪ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯄꯪꯊꯕ ꯇꯥꯏꯅꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯄꯤꯕꯨꯡꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯄꯪꯊꯒꯅꯦꯕ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯉꯥꯡ ꯀꯞꯇꯕꯅꯤ ꯀꯞꯄ꯭ꯔꯅꯦ ꯀꯞꯇꯕꯅꯦꯕ ꯉꯥꯏꯍꯥꯛ ꯂꯩ ꯄꯪꯊꯒꯅꯦꯕ ꯄꯪꯊꯕ ꯃꯤꯀꯨꯞꯇ ꯁꯤꯡꯍꯜꯂꯛꯄꯅꯦ ꯍꯂꯥꯕꯅ ꯁꯤꯡꯍꯜꯂꯤꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯉꯁꯥꯏ ꯁꯤꯗ ꯍꯥꯏꯁꯦ ꯁꯤꯡꯀꯠꯍꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯣ ꯃꯥꯏꯁꯤꯡꯄ ꯀꯧꯋꯦ ꯍꯥꯏꯁꯦ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯋꯥꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯄꯪꯊꯕ ꯑꯗꯨꯕꯨ ꯍꯂꯥꯕ ꯂꯥꯏꯅ ꯁꯤꯡꯀꯠꯍꯜꯂꯤ ꯍꯂꯥꯕ ꯂꯥꯏꯅ ꯁꯤꯡꯀꯠꯍꯜꯂꯤ ꯍꯥꯏꯕꯗꯃꯛꯇ ꯃꯥꯕꯨ ꯃꯥꯏꯁꯤꯡꯕ ꯀꯧꯔꯦ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯂꯪꯀꯥ ꯅꯨꯡꯕꯨ ꯃꯝꯂꯝꯕꯗꯒꯤ ꯉꯥꯟꯊꯣꯛꯍꯜꯂꯤ ꯀꯥꯏꯊꯣꯛꯄꯤꯔꯛꯏ ꯀꯥꯡꯊꯣꯛꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯍꯂꯥꯕ ꯂꯥꯏꯕꯨ ꯅꯨꯡꯀꯥꯡ ꯍꯂꯥꯕ ꯍꯥꯏꯅ ꯀꯧꯏ ꯀꯣ ꯀꯥꯡꯊꯣꯛꯍꯜꯂꯛꯄ ꯅꯨꯡꯀꯥꯡ ꯍꯜꯂꯛꯄ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯇꯥꯏꯄꯪ ꯃꯤ ꯍꯥꯏꯁꯦ ꯄꯪꯊꯔꯛꯏ ꯇꯥꯏꯄꯪ ꯄꯪꯊꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯇꯥꯏꯄꯪ ꯃꯤ ꯍꯥꯏꯔꯒꯗꯤ ꯇꯥꯏꯅꯕ ꯑꯗꯨ ꯃꯃꯥ ꯑꯣꯏꯒꯗꯧꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯇꯥꯏꯅꯕ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯪꯊꯕ ꯑꯗꯨꯕꯨ ꯇꯥꯏꯄꯪ ꯃꯤ ꯀꯧꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯈꯥ ꯂꯣꯛꯄ ꯀꯥꯅ ꯑꯩꯈꯣꯏꯒꯤ इहान हानबा पुतो पोचिन तुथबा असी पोलोप मतमदा ममागी सलारेन सिदबी हाइतारे को सिदना को सलारेन सिदबी लाई ने को मासे सलारेन सिदबी नुपी तालोइदुनी सलारेन सिदबी हाइसे सलारेन सिदबी जे अखोइना लाइनिंग थोक हेक माता लई हाइदन माइ नुपी ने हाइको नते को माकी मसानी को सलारेन सिदबी की मसानी को कनो से सनामई से अदुबो माकी हक्चांग पिबु उंगदि पोखिबा नते अनिजि खेनाव जो खंगमिनबा याबसे पाखंबदी ममागी पिबु उंगदि पोई अदुना माकसे मी कवे ताइबंग मिदी सिबा नाइगनिए ममागी पिबु उंगदि पोखिबा महागदि अदुगा
ꯃꯍꯥꯛꯀꯤ ꯄꯤꯕꯨꯡꯗꯒꯤ ꯄꯣꯛꯈꯤꯗꯕ ꯃꯍꯥꯛꯁꯤ ꯀꯩꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯃꯥꯅꯦ ꯃꯄꯥꯅꯦ ꯍꯥꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨ ꯅꯤꯡꯁꯤꯡꯖꯔꯝꯒꯦ ꯏꯄꯨꯡꯂꯣꯏ ꯑꯄꯣꯛꯄꯅ ꯃꯤꯑꯣꯏꯕꯁꯦ ꯁꯥꯅꯕꯒꯤꯗꯃꯛꯇ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯁꯦ ꯍꯥꯟꯅ ꯁꯥꯔꯦ ꯃꯥꯒꯤ ꯁꯥꯏꯑꯣꯟ ꯂꯩꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯗ ꯃꯥꯅ ꯍꯥꯏꯔꯦ ꯇꯔꯪ ꯂꯩꯄꯥꯎ ꯑꯣꯏꯅ ꯏꯄꯨꯡꯂꯣꯏ ꯑꯄꯣꯛꯄꯅ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯗ ꯑꯩꯍꯥꯛ ꯑꯁꯦ ꯁꯅꯥꯃꯍꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯂꯩꯈꯤ ꯍꯥꯏꯕꯅꯦꯕ ꯃꯍꯥꯛ ꯑꯁꯦ ꯅꯋꯥ ꯑꯣꯏꯅ ꯂꯩꯈꯤ ꯍꯥꯏꯕꯅꯦꯕ ꯁꯅꯥꯃꯍꯤꯁꯦ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯃꯥꯏ ꯄꯤꯕꯨꯡꯗꯒꯤ ꯄꯣꯛꯈꯤꯗꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯁꯦ ꯀꯥꯏꯗ ꯂꯩꯔꯝꯃꯤ ꯏꯁꯥꯏꯐꯨ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯂꯥꯏ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯑꯗꯣ ꯃꯁꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯔꯨꯗꯕꯅꯤ ꯈꯪꯗꯕꯅꯤ나 ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯀꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯁꯤꯗꯤ ꯂꯥꯠꯂꯒꯦ ꯍꯥꯏꯕꯗꯤ ꯏꯁꯥꯏꯐꯨꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤ ꯍꯥꯏꯅ ꯂꯥꯠꯂꯦꯕ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯀꯥꯆꯤꯟꯗ ꯑꯩꯈꯣꯏꯅ ꯏꯁꯥꯏꯐꯨ ꯑꯃ ꯊꯝꯕ꯭ꯔꯥ ꯊꯝꯕꯅꯤꯀꯣ ꯌꯨꯝꯗ ꯌꯦꯡꯕꯤꯌꯨ ꯊꯝꯗꯕꯁꯨ ꯌꯥꯎꯅꯩꯀꯣ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯂꯥꯏꯅꯤꯡꯊꯧꯅꯤ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯕꯣꯜ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯄꯨꯟꯁꯤꯂꯨꯞꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯏꯐꯨꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯧꯗꯥꯡ ꯑꯣꯏꯅ ꯉꯁꯥꯏ ꯏꯄꯨꯡ ꯂꯣꯏꯅꯕ ꯑꯄꯣꯛꯄꯅ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯁꯦ ꯁꯦꯝꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯈꯤꯕ ꯃꯤ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯤꯕꯨꯡꯗꯒꯤ ꯄꯣꯛꯂꯛꯈꯤꯕ ꯑꯍꯥꯟꯕ ꯃꯆꯥ ꯃꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯣꯟꯆꯤꯟ ꯇꯨꯛꯊꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤꯗ ꯍꯥꯏꯕꯗ ꯑꯗꯝ ꯑꯦꯟ ꯗ ꯏቭ ꯑꯅꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯈꯪꯕꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯤꯁꯤ ꯑꯣꯏꯌꯦꯕ ꯄꯣꯛꯄ ꯅꯥꯏꯕ ꯁꯤꯕ ꯅꯥꯏ ꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯏꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯀꯣꯜꯂꯣꯟ ꯊꯤꯂꯦꯟ ꯁꯂꯥꯏ ꯑꯃ ꯏꯂꯣꯟ ꯄꯨꯀꯣꯛ ꯀꯧꯕ ꯏꯌꯦꯛ ꯏꯄꯤ 19ꯅ ꯏꯕ ꯄꯨꯌꯥꯅ ꯍꯥꯏ ꯂꯥꯏꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯅ ꯃꯄꯥꯔꯤ ꯀꯣꯟꯁꯦꯟ ꯇꯨꯂꯩꯁꯦꯡꯄ ꯁꯤꯗ ꯃꯌꯥꯝ ꯈꯪꯒꯗꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯃꯄꯥꯔꯤ ꯍꯥꯏꯕꯗꯤ ꯃꯆꯥ ꯍꯥꯏꯕꯅꯤ ꯀꯣꯟꯁꯦꯟ ꯇꯨꯂꯩꯁꯦꯡꯄ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤ ꯀꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯦ ꯑꯗꯨꯅ ꯀꯣꯟꯁꯦꯟ ꯇꯨꯂꯩꯁꯦꯡꯄ ꯁꯅꯥꯃꯍꯤꯒꯤ ꯃꯐꯝꯗ ꯃꯄꯥꯔꯤ ꯁꯅꯥꯃꯍꯤꯅ ꯁꯥꯕ ꯃꯤꯕꯨ ꯎꯔꯒ ꯍꯥꯏꯈꯤ ꯏꯆꯥꯅ ꯁꯥꯜꯂꯤꯕ ꯃꯤ ꯑꯁꯤꯗꯤ ꯃꯊꯋꯥꯏꯕꯨ ꯍꯥꯞꯇꯨꯅ ꯂꯣꯝꯀꯇꯞꯄꯅ ꯂꯥꯡꯄꯆꯛ ꯑꯣꯏꯇꯨꯅ ꯄꯣꯛꯂꯛꯀꯇꯞꯄ ꯄꯨꯝꯅꯃꯛꯇꯤ ꯄꯣꯛꯄ ꯁꯤꯕ ꯅꯥꯏꯂꯛꯀꯇꯞꯄꯅꯦ ꯍꯥꯏꯕꯗꯤ ꯂꯥꯡꯄꯆꯛ ꯆꯛ ꯍꯥꯏꯕꯗꯤ ꯃꯇꯝ ꯆꯛꯁꯦ ꯑꯩꯈꯣꯏꯅ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯀꯣ ꯂꯥꯡꯆꯛ ꯀꯣꯟꯅ ꯆꯛ ꯍꯩ ꯆꯛ ꯍꯥ ꯆꯛ ꯍꯩ ꯍꯥ ꯈꯪꯉꯤꯀꯣ ꯑꯗꯨꯒꯤ ꯃꯔꯤꯗꯨ ꯑꯗꯨꯅ ꯂꯥꯡꯄꯆꯛꯁꯤꯗ ꯄꯣꯛꯈꯤꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕꯅꯤꯅ ꯃꯍꯥꯛ ꯑꯁꯦ ꯁꯤꯕ ꯄꯣꯛꯄ ꯅꯥꯏꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯋꯥꯀꯣꯜꯂꯣꯟ ꯊꯤꯂꯦꯟ ꯁꯂꯥꯏ ꯑꯃ ꯂꯣꯟ ꯄꯨꯀꯣꯛ ꯀꯣ ꯁꯤ ꯍꯥꯏꯕ ꯄꯨꯌꯥ ꯑꯁꯤꯗ ꯌꯥꯎꯕꯅꯤ ꯃꯁꯤꯗ ꯌꯥꯎꯔꯤꯁꯤ ꯃꯥꯁꯤ ꯏꯆꯥꯅ ꯁꯥꯜꯂꯤꯕ ꯏꯆꯥꯅ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤ ꯑꯗꯨꯒ ꯃꯄꯥꯁꯤꯅ ꯀꯅꯥꯅꯣ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯅꯤ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯅ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯏꯆꯥꯅ ꯁꯥꯜꯂꯤꯕ ꯃꯤ ꯑꯁꯤꯗꯤ ꯃꯊ꯭ꯋꯥꯏꯕꯨ ꯍꯥꯞꯇꯨꯅ ꯂꯣꯝꯀꯇꯞꯄꯅ ꯃꯊ꯭ꯋꯥꯏꯕꯨ ꯍꯥꯞꯇꯨꯅ ꯂꯣꯝꯀꯇꯞꯄꯅ ꯑꯗꯨ ꯂꯣꯝꯄ ꯊꯋꯥꯏ ꯂꯣꯝꯄ ꯍꯥꯏꯕꯗꯤ ꯁꯤꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯂꯣꯝꯀꯇꯞꯄꯅ ꯂꯥꯡꯄꯆꯛ ꯑꯣꯏꯇꯨꯅ ꯃꯇꯝꯗꯨꯅ ꯂꯥꯡꯄꯆꯛ ꯑꯣꯏꯕ ꯄꯣꯛꯂꯛꯀꯗꯕꯅ ꯂꯥꯡꯄꯆꯛꯇ ꯄꯣꯛꯂꯒꯗꯕ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛꯇꯤ ꯃꯗꯨꯗ ꯄꯣꯛꯀꯗꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯄꯣꯛꯄ ꯁꯤꯕ ꯅꯥꯏꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯃꯥ ꯄꯨꯛꯅꯨꯡ ꯀꯣꯟꯇꯒꯤ ꯇꯥꯏꯅꯕ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯁꯤꯗꯁꯨ ꯍꯥꯏꯀꯣ ꯉꯁꯥꯏꯅ ꯇꯥꯏꯅꯕ ꯍꯥꯏꯁꯦ ꯇꯥꯏꯄꯪꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯨꯅꯤꯀꯣ ꯃꯃꯥ ꯄꯨꯛꯅꯨꯡ ꯀꯣꯟꯇꯒꯤ ꯇꯥꯏꯅꯕ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯉꯥꯏꯍꯥꯛ ꯄꯪꯊꯒꯗꯕꯅꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯣꯛꯂꯛꯄꯒ ꯄꯪꯊꯒꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯉꯥꯡ ꯑꯗꯣ ꯅꯋꯥ ꯑꯗꯣ ꯄꯪꯊꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥꯅ ꯇꯥꯏꯄꯪꯅꯤ ꯍꯥꯏꯅ ꯀꯧꯂꯝꯒꯦ ꯀꯣ ꯈꯪꯉꯦꯀꯣ ꯑꯗꯨꯕꯨ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯝꯅ ꯅꯋꯥ ꯑꯉꯥꯡꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯄꯪꯊꯕ ꯑꯗꯨꯕꯨ ꯁꯤꯡꯍꯜꯂꯤ ꯂꯀꯥꯅꯨꯡꯕꯨ ꯀꯥꯡꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯅꯨꯡꯀꯥꯡ ꯍꯂꯥꯄꯥ ꯀꯧꯏ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯅꯤ ꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯅꯀꯣ ꯃꯍꯥꯛꯄꯨ ꯃꯃꯤꯠꯅ ꯄꯥꯡꯍꯜꯂꯤ ꯁꯤꯡꯍꯜꯂꯤ ꯄꯪꯊꯔꯨꯕꯗꯒꯤ ꯁꯤꯡꯀꯠꯍꯜꯂꯤ ꯍꯥꯏꯗꯅ ꯃꯍꯥꯛꯄꯨ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯃꯃꯤꯡꯁꯨ ꯊꯣꯜꯂꯤ ꯅꯨꯡꯀꯥꯡ ꯍꯂꯥꯄꯁꯦ ꯀꯅꯥ ꯑꯣꯏꯔꯦ ꯁꯤꯗꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕꯅꯦꯕ ꯁꯨꯝ ꯑꯣꯏꯔꯦꯁꯦ ꯁꯤꯗꯕ ꯉꯥꯛꯇꯅꯤ ꯂꯥꯛꯀꯗꯣꯏꯁꯦ ꯂꯥꯏꯁꯦ ꯃꯍꯥꯛꯀꯤ ꯃꯇꯝꯒꯤ ꯃꯃꯤꯡ ꯃꯍꯥꯛꯀꯤ ꯃꯊꯧꯗꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡꯁꯤꯡꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯌꯥꯝ ꯂꯥꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ
ꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯌꯥꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯄꯨꯌꯥꯁꯦ ꯌꯥꯝꯅ ꯂꯨꯕ ꯄꯨꯌꯥꯅꯤ ꯃꯁꯤ ꯄꯨꯌꯥꯁꯦ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯂꯥꯏꯔꯣꯟ ꯇꯤꯟꯂꯣꯟ ꯍꯥꯏꯕꯗ ꯃꯁꯤꯗ ꯍꯧꯔꯕꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯣꯟ ꯇꯤꯟꯂꯣꯟꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯟꯗꯅ ꯑꯩꯈꯣꯏ ꯑꯐꯕ ꯃꯥꯏꯌꯣꯜꯂꯣꯝꯗ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯕ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤꯅ ꯃꯥꯂꯦꯝꯁꯤꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯁꯛ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯃꯇꯝꯗ ꯑꯣꯏꯔꯕꯅꯤꯀꯣ ꯑꯗꯨꯅ ꯄꯨꯌꯥ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤꯅ ꯀꯔꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯕ ꯀꯣ ꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯄꯨꯌꯥꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯁꯤꯀꯣ